ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯀꯟꯊꯧꯔꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯔꯦꯜ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ, ꯂꯩꯇ ꯂꯥꯏꯔ ꯈꯪꯕ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ꯫ ꯂꯨꯆꯤꯡꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗꯤ ꯅꯣꯡꯁꯥ ꯂꯥꯕꯒꯤ ꯁꯕꯥꯟꯗ ꯂꯥꯏ ꯃꯆꯥꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯃꯍꯥꯛꯁꯤ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯈꯥꯕ, ꯅꯦꯟꯈꯤꯕꯗ ꯍꯣꯡꯒꯟꯗꯕ ꯃꯤꯁꯛꯅꯤ꯫ ꯃꯤꯁꯨ ꯀꯌꯥ ꯎꯁꯤꯠꯇꯦ, ꯂꯥꯏꯔꯕ ꯃꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯃꯤꯇꯥꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ꯫ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝꯅ ꯃꯥꯏꯀꯩ 10ꯗ ꯁꯟꯗꯣꯛꯂꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥꯁꯤꯗ ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯈꯨꯠꯂꯥꯏꯁꯥꯡ ꯌꯦꯡꯅꯔꯤ꯫ ꯏꯄꯨ ꯉꯝꯕꯅ, ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯨꯟꯅ ꯌꯦꯡꯉꯨ, ꯈꯣꯡꯒꯤ ꯈꯣꯡꯂꯣꯟ ꯑꯁꯤ ꯈꯪꯂꯅꯤꯗ꯫ ꯁꯅꯥ, ꯐꯔꯦ, ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ, ꯃꯇꯝꯁꯦ ꯊꯦꯡꯂꯦ꯫ ꯍꯣꯏ ꯏꯄꯨ, ꯅꯁꯨ ꯈꯪꯖꯔꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯝꯕ ꯄ꯭ꯔꯞ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯨꯆꯤꯡꯕꯅ ꯀꯧꯔꯛꯏ꯫ ꯀꯔꯤ ꯇꯧꯔꯒꯦ ꯇꯥꯎ? ꯀꯅꯥ ꯇꯥꯟꯅꯔꯛꯏꯅꯣ? ꯅꯇꯨꯅ ꯇꯥꯟꯅꯔꯛꯏꯕ, ꯈꯪꯉꯕꯣ? ꯕꯥꯕꯥ, ꯑꯩꯗꯤ ꯄꯥꯕ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯁꯛꯇꯥꯁꯤ ꯌꯦꯡꯉꯤꯉꯩꯗ ꯆꯣꯞꯄꯦ ꯉꯟꯇꯥꯅ꯫ ꯐꯔꯦꯅꯦꯁꯦ, ꯅꯪꯅ ꯁꯦꯟꯅꯕꯗꯩꯁꯦ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯪꯉꯤ꯫ ꯃꯄꯥꯁꯨ ꯈꯣꯝꯕ, ꯃꯆꯥꯁꯨ ꯈꯣꯝꯕ, ꯑꯩꯇ ꯁꯤꯖꯤꯟꯅꯩ꯫ ꯄꯦꯜꯂꯦ, ꯄꯨꯄꯦꯜꯂꯦ ꯄꯦꯜꯂꯦ꯫ ꯍꯥ ꯎꯔꯣꯛ, ꯅꯃꯥꯡꯁꯨ ꯂꯥꯡ, ꯅꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯕꯗꯣ ꯈꯣꯝꯕ ꯏꯐꯝꯗ ꯊꯣꯛꯎꯔꯦ꯫ ꯂꯨꯆꯤꯡꯕ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯂꯒ ꯃꯇꯥꯎꯕꯨ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯁꯦ? ꯃꯇꯣꯏꯅꯔꯦ ꯏꯇꯥꯎꯅ꯫ ꯉꯥꯏꯈꯣꯁꯦ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ, ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯕ ꯄꯥꯈꯪ ꯁꯥꯔꯤ ꯑꯃ ꯂꯩꯕꯗꯣ ꯀꯧꯔꯨ ꯇꯥꯛꯄꯤꯔꯛꯏꯕ, ꯁꯅꯥꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯌꯥꯛꯁꯦ꯫ ꯏꯇꯥꯎ, ꯑꯩꯅ ꯅꯅꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯁꯤꯗꯤꯕꯀꯣ ꯀꯔꯤ ꯍꯥꯏꯔꯣꯏꯅꯣ ꯈꯪꯕ꯭ꯔꯣ? ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯅꯤꯗꯅ ꯁꯥꯟꯅꯍꯧꯔꯤꯕꯗꯣ꯫ ꯏꯇꯥꯎ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯍꯥꯛ ꯇꯁꯦꯡꯅ ꯅꯨꯄꯤ ꯁꯨꯛꯊꯤ ꯊꯤꯔꯣꯏ ꯍꯥꯏꯔꯣ? ꯍꯣꯏ, ꯊꯤꯔꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅ ꯈꯣꯏꯗꯥꯖꯕꯤ ꯆꯅꯨ ꯅꯤꯉꯣꯟ ꯑꯝꯇ ꯂꯩꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯣ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯅꯪ ꯊꯤꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ? ꯍꯣꯏꯅꯦ, ꯍꯦ ꯑꯔꯤꯕ, ꯅꯪ ꯂꯣꯏ ꯁꯤꯜꯂꯣꯅꯦ꯫ ꯅꯪ ꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯗꯥ ꯑꯣꯏꯔꯖꯥꯠꯅꯣ? ꯈꯪꯗ꯭ꯔꯦꯗ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯣꯀꯣ, ꯅꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯐꯪꯕꯩ ꯋꯥ ꯂꯩꯇꯦ ꯅꯪ꯫ ꯍꯣꯏꯅꯦ ꯈꯪꯁꯅꯥ, ꯑꯩꯕꯨꯗꯤ ꯑꯔꯤꯕꯅꯤ, ꯑꯗꯣ ꯅꯪꯅ ꯀꯔꯤ? ꯅꯁꯥꯏꯁꯨ ꯈꯔ ꯈꯜꯂꯣ, ꯑꯩꯒꯤꯗ ꯋꯥꯕꯤꯗ ꯂꯩꯔꯅꯨ꯫ ꯅꯪꯅ ꯍꯦꯛ ꯅꯨꯄꯤ ꯊꯤꯕ ꯅꯨꯃꯤꯠꯇ ꯑꯩꯁꯨ ꯑꯗꯨꯝ ꯊꯤꯔꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯦ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯅꯤꯡꯂꯤꯕꯅꯤꯀꯣ, ꯅꯨꯄꯤ ꯂꯩꯇꯕꯩ ꯋꯥꯅꯤ꯫ ꯌꯥꯔꯦ, ꯁꯅꯥ ꯀꯣꯟꯅꯨꯡ ꯌꯧꯔꯦ, ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯨꯆꯤꯡꯕꯅ, ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯄꯥꯒꯤ ꯁꯅꯥ, ꯂꯥꯎ, ꯏꯄꯥꯒꯤ ꯅꯥꯛꯇ꯫ ꯏꯄꯥꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯜꯂꯤ ꯏꯄꯥꯅ꯫ ꯅꯍꯥꯛꯁꯦ ꯑꯉꯥꯡꯅ ꯋꯥ ꯄꯤꯁꯛ ꯅꯠꯇ꯭ꯔꯦꯗꯣ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯦꯛ ꯆꯥꯔꯥ ꯂꯤꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯅꯄꯥ ꯅꯤꯡꯊꯧ ꯁꯂꯥꯏꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯥꯗꯣꯏ ꯁꯅꯥꯒ ꯃꯔꯥ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯌꯨ ꯏꯄꯥꯗ꯫ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯤ ꯋꯥꯔꯧꯕꯤꯅꯨ, ꯅꯆꯥ ꯃꯔꯥ ꯂꯨꯍꯣꯡꯕ ꯉꯝꯖꯈꯤꯔꯣꯏ꯫ ꯑꯩꯅ ꯄꯥꯝꯖꯗꯕ ꯈꯣꯡꯂꯣꯏꯒ ꯁꯥꯡꯂꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯃꯤꯟꯅꯒꯅꯤ, ꯃꯗꯨ ꯉꯝꯖꯔꯣꯏ꯫ ꯅꯆꯥꯒꯤ ꯈꯣꯡꯂꯣꯏꯗꯤ ꯅꯆꯥꯅ ꯊꯤꯕ ꯄꯥꯝꯖꯩ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯒꯝ ꯆꯠꯈ꯭ꯔꯤ꯫ ꯈꯣꯝꯕꯗꯨ ꯉꯁꯥꯏꯗꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯂꯥꯟꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯇꯥꯎꯒꯤ ꯇꯨꯡꯗ ꯄ꯭ꯔꯞ ꯏꯟꯅꯈ꯭ꯔꯤ꯫ ꯂꯨꯆꯤꯡꯕ ꯊꯣꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯦꯛ ꯇꯧꯔꯤ ꯅꯨꯄꯤ ꯀꯔꯤ ꯀꯥꯟꯗꯕꯗꯣ, ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯗ꯫ ꯈꯣꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯃꯇꯥꯎꯒꯤ ꯅꯥꯛꯇ꯫ ꯀꯩꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ? ꯍꯨꯏ ꯑꯉꯥꯎꯕꯗꯧ ꯇꯧꯔꯤꯗꯨꯕꯣ? ꯏꯇꯥꯎ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯉꯥꯛꯇ ꯄꯣꯊꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯄꯣꯊꯥꯎ, ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤ꯫ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯁꯣꯝꯗ ꯂꯤꯛꯂꯥꯏ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯏꯃꯥ, ꯏꯟꯁꯥꯡꯁꯦ ꯏꯂꯥꯡꯁꯦ ꯑꯣꯏꯅ ꯊꯣꯡꯂꯒꯦ, ꯏꯃꯥꯕꯨ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯏꯃꯥ? ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯄꯤꯖꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ, ꯌꯥꯝꯅ ꯍꯥꯎꯏ ꯏꯆꯥꯅ ꯊꯣꯡꯕꯁꯤ ꯏꯃꯥꯗꯤ꯫ ꯅꯪ ꯄꯥꯕ ꯂꯩꯔꯝꯂꯕꯗꯤ ꯏꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ
ꯋꯥꯔꯝꯂꯣꯏꯀꯣ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯤ ꯏꯂꯤꯕ ꯐꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯆꯩ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯑꯣꯏꯅ ꯇꯝꯂꯝꯕꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯗ꯭ꯔꯦꯗꯣ ꯐꯖꯕ ꯐꯤꯖꯣꯜ ꯑꯃꯇ ꯊꯣꯟꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯏꯁꯥꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯣꯏꯅ ꯏꯃꯥꯕꯨ ꯊꯥꯛꯂꯔꯦꯗꯣ ꯏꯃꯥꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯄꯣꯛ ꯑꯣꯏꯔꯨꯕꯅ ꯏꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯏꯕꯦꯝꯃ ꯏꯃꯥ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯁꯥ ꯀꯩꯁꯨ ꯋꯥꯗꯦ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯈꯜꯂꯁꯤ ꯑꯩꯒꯤ ꯀꯩꯁꯨ ꯋꯥꯗꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯊꯦꯝꯂꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯂꯤꯛꯂꯥꯏ ꯃꯃꯥꯗ ꯄꯥꯠꯇ ꯉꯥ ꯐꯥꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯈꯨꯠꯇ ꯂꯣꯡꯊ꯭ꯔꯥꯏ ꯄꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯕꯨ ꯍꯧꯕ ꯂꯥꯛꯂꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯃꯇꯥꯕꯨ ꯀꯣꯟꯊꯣꯡꯗ ꯉꯥꯏꯔꯤ ꯃꯇꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯀꯧꯔꯛꯏ ꯂꯩꯁꯤꯅ ꯏꯇꯥ ꯂꯥꯛꯑꯕꯣ ꯑꯩꯈꯣꯏꯁꯨ ꯏꯇꯥꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯂꯤꯛꯂꯥꯏꯅ ꯍꯣꯏ ꯏꯇꯥ ꯈꯣꯡꯁꯥꯜꯂꯁꯤ ꯊꯦꯡꯉꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥ ꯑꯍꯨꯝꯗꯨ ꯄꯥꯠ ꯇꯝꯅ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯂꯣꯡ ꯈꯣꯟꯕ ꯍꯧꯈ꯭ꯔꯦ ꯂꯩꯁꯤꯅ ꯀꯩꯅꯣ ꯍꯥꯏꯃꯤ ꯉꯁꯤꯁꯤꯕꯣ ꯉꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯁꯤꯕꯣ ꯉꯈꯥ ꯃꯤꯠꯉꯥꯡ ꯄꯤ ꯉꯥꯛꯇ ꯌꯥꯎꯔꯛꯏꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯇꯟꯖꯩꯗ ꯂꯥꯏꯃ ꯂꯤꯛꯂꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯗꯨ ꯏꯇꯥ ꯅꯇꯥ ꯑꯩꯒꯤꯗꯤ ꯂꯦꯝꯂꯩ ꯉꯥꯁꯦ ꯄꯦꯡꯕꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯏꯇꯥ ꯂꯤꯛꯂꯥꯏꯒꯤꯗꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯏꯇꯥ ꯑꯩꯒꯤꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝ ꯂꯩ ꯏꯇꯥ ꯂꯩꯁꯤꯗ ꯑꯩꯈꯣꯏꯅꯤꯗꯒꯤ ꯈꯔ ꯄꯤꯔꯁꯤ ꯏꯇꯥ ꯂꯩꯁꯤꯅ ꯑꯩꯅꯅꯦ ꯅꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯅꯇꯥꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯩ ꯏꯇꯥ ꯅꯨꯃꯤꯠꯁꯤ ꯂꯩꯊꯔꯛꯂꯤ ꯏꯌꯨꯝ ꯃꯩꯀꯩ ꯄꯥꯡꯂꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯃꯇꯥ ꯑꯅꯤꯗꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯂꯤꯛꯂꯥꯏ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯤ ꯏꯃꯥ ꯑꯩ ꯍꯜꯂꯛꯑꯦ ꯑꯩꯒꯤ ꯐꯅꯦꯛꯇ ꯄꯨꯊꯣꯛꯄꯤꯔꯧꯕ ꯐꯤꯁꯦ ꯂꯣꯏꯅ ꯆꯣꯠꯂꯦꯕ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯕꯦꯝꯃ ꯏꯃꯥ ꯂꯥꯛꯑꯦ ꯍꯥꯏꯃ ꯅꯁꯥꯗꯣ ꯂꯣꯏꯅ ꯆꯣꯠꯂꯦꯗꯅ ꯏꯁꯥ ꯁꯣꯏꯗꯅ ꯅꯥꯔꯛꯄ ꯇꯥꯔꯦꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯏꯔꯨ ꯂꯨꯖꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯃꯃꯥ ꯌꯥꯏꯕꯤ ꯃꯆꯥꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯨ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯤ ꯏꯃꯥ ꯉꯥ ꯑꯣꯏꯅ ꯊꯣꯡꯂꯁꯦ ꯀꯨꯏꯔꯦ ꯌꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯉꯥ ꯆꯥꯗꯕꯁꯨ ꯈꯔ ꯆꯥꯎꯕꯗꯨꯗꯣ ꯑꯗꯨꯗ ꯌꯥꯎꯔꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯍꯥꯎꯅ ꯆꯥꯔꯁꯤ ꯉꯁꯤꯗꯤ ꯍꯣꯏ ꯏꯃꯥꯅꯅꯦ ꯉꯥ ꯁꯦꯝꯕꯤꯔꯒꯦ ꯊꯥꯡꯗꯨꯒ ꯄꯨꯈꯝꯗꯨꯒ ꯄꯤꯔꯛꯑꯣ ꯂꯤꯛꯂꯥꯏꯅ ꯃꯃꯥꯗ ꯊꯥꯡꯒ ꯄꯨꯈꯝꯒ ꯄꯤꯔꯛꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯉꯥ ꯁꯦꯝꯂꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯅ ꯊꯣꯡꯂꯤ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯔꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯅꯈ꯭ꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯄꯥ ꯄꯨꯔꯦꯜ ꯃꯃꯥ ꯆꯥꯅꯤꯡꯈꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤꯗꯃꯛ ꯄꯨꯔꯦꯜꯅ ꯂꯩꯃ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯆꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯈꯤꯗ꯭ꯔꯃꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯐꯅꯌꯥꯝꯅ ꯊꯦꯝꯗꯨꯅ ꯌꯦꯡꯂꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯅꯨꯡꯗ ꯏꯁꯤꯡ ꯆꯥꯏꯕ ꯆꯞ ꯃꯥꯟꯅꯩ ꯏꯆꯥ ꯈꯣꯝꯕꯁꯨ ꯃꯇꯥꯎꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯏꯅꯤꯡꯊꯧ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯅꯆꯥ ꯈꯣꯝꯕꯗ ꯂꯣꯏꯅ ꯍꯥꯏꯕꯤꯔꯣ ꯃꯁꯤꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩꯗꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯗꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯈꯣꯝꯕꯗꯨ ꯀꯧꯔꯣ ꯊꯤꯜꯂꯕꯅꯤ ꯃꯅꯥꯏ ꯑꯃꯅ ꯑꯩ ꯆꯠꯆꯔꯤ ꯏꯅꯤꯡꯊꯧ ꯈꯣꯝꯕꯅ ꯃꯇꯥꯎꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯀꯟꯅ ꯇꯧꯔꯤ ꯈꯣꯝꯕꯅ ꯅꯪ ꯀꯣꯅꯨꯡꯁꯤꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯁꯤ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯁꯥꯗꯣ ꯑꯅꯝ ꯍꯥꯁꯨꯔꯤꯗꯣ ꯐꯅꯕ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯅꯪ ꯈꯪꯗꯕꯩ ꯋꯥꯅꯤ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯃꯈꯣꯏꯒꯤ ꯐꯖꯕꯁꯦ ꯀꯔꯤꯒꯤ ꯆꯥꯡꯗꯝꯅꯒꯅꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯅꯨꯡꯁꯤꯠ ꯅꯥꯝꯃꯤꯕꯅ ꯁꯥꯃꯨ ꯍꯛꯆꯥꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯑꯗꯨꯒ ꯅꯨꯡ ꯑꯣꯟꯈ꯭ꯔ ꯊꯃꯣꯏꯗꯣ ꯃꯍꯤ ꯂꯥꯡꯊꯣꯛꯄ꯭ꯔꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯃꯤ ꯂꯨꯆꯤꯡꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ ꯌꯥꯝ ꯈꯪꯉꯦꯗ ꯈꯪꯁꯅꯥꯁꯦ ꯍꯣꯏ ꯑꯩ ꯌꯥꯖꯔꯤ ꯑꯗꯨꯅꯤꯗꯅ ꯏꯇꯥꯎ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯁꯤꯀꯣ ꯃꯅꯥꯏ ꯑꯃꯅ ꯈꯨꯔꯨꯝꯖꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯅ ꯈꯣꯝꯕꯕꯨ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯛꯏ ꯈꯣꯝꯕꯅ ꯍꯣꯏ ꯗꯥꯗꯥ ꯅꯅꯥꯎ ꯂꯥꯛꯍꯧꯔꯦ ꯇꯝꯕꯤꯌꯨ ꯐꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ ꯈꯣꯝꯕꯁꯨ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯁꯥ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯏꯄꯥꯒꯤ ꯈꯣꯝꯕ ꯂꯥꯎꯅꯦ ꯏꯄꯥ ꯏꯆꯥ ꯋꯥ ꯑꯃ ꯇꯥꯟꯅꯒꯗꯧ ꯂꯩꯔꯦꯅꯦ ꯏꯆꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯑꯇꯩ ꯑꯃ ꯅꯠꯇꯦꯗ ꯅꯇꯥꯎꯒꯤ ꯋꯥꯐꯝꯅꯤ ꯏꯄꯥꯁꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯄꯥꯒꯜ ꯃꯌꯦꯡ ꯇꯥꯔꯛꯂꯦ ꯃꯍꯥꯛꯅꯁꯨ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯏꯄꯥ
ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯥꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯇꯥꯎꯒꯤ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕ ꯃꯑꯣꯡꯁꯦ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛ ꯏꯄꯥꯒꯤ ꯈꯣꯝꯕ꯫ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯦ, ꯃꯇꯝ ꯈꯖꯤꯛ ꯄꯤꯕꯤꯌꯨ, ꯏꯇꯥꯎꯕꯨ ꯁꯣꯏꯗꯅ ꯃꯔꯥ ꯂꯨꯍꯣꯡꯅꯕ ꯁꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯏꯇꯥꯎꯗ ꯅꯝ ꯍꯥꯔꯨꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯃꯥꯟ ꯊꯣꯛꯄꯝ ꯇꯧꯔꯛꯀꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯊꯥꯕꯨꯝ 3ꯒꯤ ꯃꯇꯝ ꯄꯤꯔꯤ, ꯃꯁꯤꯗ ꯅꯇꯥꯎꯅ ꯈꯣꯏꯗꯥꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯊꯤꯔꯨꯔꯣ꯫ ꯃꯍꯥꯛꯅ ꯃꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯊꯥꯗꯣꯏ ꯁꯅꯥꯒ ꯁꯣꯏꯗꯅ ꯃꯔꯥ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯩꯕꯨ ꯆꯣꯞꯄ ꯌꯥꯔꯣꯏ, ꯃꯁꯤ ꯅꯍꯥꯛꯅ ꯅꯇꯥꯎꯗ ꯇꯝꯒꯗꯧꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯇꯥꯎꯒ ꯑꯩꯈꯣꯏꯅꯤ ꯄꯥꯠꯇ ꯀꯣꯏꯊꯣꯛꯂꯨꯒꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯍꯧꯖꯤꯛ꯫ ꯌꯥꯝ ꯐꯔꯦ, ꯑꯗꯨꯝꯅ ꯇꯧꯔꯨꯁꯨ, ꯆꯠꯂꯣ ꯊꯦꯡꯂꯅꯤ ꯀꯣ꯫ ꯑꯗꯨꯗꯤ ꯏꯄꯥꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯈꯣꯝꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯡꯊꯤꯜ ꯃꯇꯝ ꯌꯧꯔꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯇꯝꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯥꯠꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯈꯣꯝꯕꯅ, ꯀꯝꯗꯧꯕꯒꯤ ꯃꯐꯝꯁꯤꯕꯣ ꯑꯩꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯄꯥꯠꯌꯥꯏꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜꯒꯤ ꯐꯖꯔꯤꯕ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯑꯣꯏꯕꯤ ꯄꯥꯝꯃꯨꯕꯤ ꯃꯥꯒ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡꯁꯦ ꯍꯦꯛꯃꯤꯟꯅꯅꯤꯡꯗ꯭ꯔꯣ? ꯅꯪꯗꯤ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯒ ꯍꯦꯛꯃꯤꯟꯅꯅꯤꯡꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯌꯥꯝ ꯍꯦꯛꯃꯤꯟꯅꯅꯤꯡꯉꯤ, ꯑꯗꯣ ꯄꯥꯝꯃꯨꯕꯤꯗꯨ ꯂꯩꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯍꯟꯗꯛꯇꯤ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯔꯣꯏ꯫ ꯉꯁꯥꯏ ꯏꯄꯥ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯦ ꯈꯪꯅꯤꯡꯗ꯭ꯔꯣ? ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯔꯛꯏꯁꯤꯕꯣ꯫ ꯏꯇꯥꯎ, ꯋꯥꯗꯣ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ, ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯃꯤ? ꯊꯥꯕꯨꯝ 3ꯒꯤ ꯃꯇꯝ ꯊꯥꯔꯛꯏ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯇꯥꯎꯅ ꯈꯣꯏꯗꯥꯖꯕ ꯐꯪꯗ꯭ꯔꯕꯗꯤꯅꯦ ꯏꯄꯥ ꯅꯤꯡꯊꯧꯅ ꯁꯤꯜꯂꯛꯄꯗ ꯌꯦꯠꯄ ꯌꯥꯔꯣꯏ ꯁꯤꯅꯤꯗꯅ꯫ ꯏꯇꯥꯎꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯑꯗꯨꯝ ꯍꯣꯡꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯑꯔꯥꯏꯕꯝꯗꯤ ꯑꯣꯏꯔꯣꯏꯀꯣ꯫ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯨꯅꯦ, ꯅꯤꯡꯊꯧ ꯑꯃꯒꯤ ꯌꯥꯊꯪꯕꯨ ꯀꯅꯥꯅ ꯍꯤꯛꯇꯣꯛꯄ ꯉꯝꯕ ꯌꯥꯎꯅꯈ꯭ꯔꯕꯒꯦ? ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯏꯇꯥꯎ꯫ ꯑꯔꯥꯏꯕꯝꯗꯤ ꯑꯣꯏꯔꯔꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃ ꯂꯩꯇꯕ, ꯃꯁꯤꯅꯤ ꯌꯥꯝ ꯂꯨꯔꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯅꯥꯃꯨ ꯇꯩꯕ ꯃꯤꯑꯣꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯅꯪꯒꯤꯁꯦ꯫ ꯏꯇꯥꯎ, ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯦꯠꯇꯣ ꯑꯗꯨ ꯑꯣꯏ ꯂꯧꯔꯣ, ꯑꯗꯨꯅ ꯐꯔꯅꯤꯕ꯫ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯉꯥꯛꯇ ꯅꯪ ꯑꯃ ꯏꯕꯣ꯫ ꯐꯔꯦ, ꯅꯨꯃꯤꯠꯁꯤ ꯊꯦꯡꯉꯦ, ꯆꯠꯅꯕ ꯇꯧꯁꯤ, ꯎꯇꯨꯕꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩꯔꯗꯣ꯫ ꯂꯨꯆꯤꯡꯕꯅ, ꯍꯣꯏ ꯆꯠꯂꯁꯤ꯫ ꯋꯥꯇꯥꯗꯤꯕꯀꯣ, ꯅꯪ ꯁꯤꯗꯤꯕ꯫ ꯁꯣꯝꯗꯅ ꯃꯇꯥ 3ꯗꯨ ꯄꯥꯠꯇ ꯂꯣꯡ ꯀꯟꯅ ꯈꯣꯜꯂꯤ꯫ ꯂꯩꯁꯤꯅ, ꯏꯇꯥ, ꯂꯦꯝꯂꯩ ꯉꯥꯁꯨ ꯌꯥꯝꯅꯔꯕꯅꯤꯅ ꯌꯨꯝ ꯁꯪꯒꯥꯏꯗ ꯈꯣꯡꯁꯥꯜꯂꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯂꯤꯛꯂꯥꯏꯅ, ꯍꯣꯏ ꯏꯇꯥ, ꯀꯥꯔꯁꯤ꯫ ꯍꯌꯦꯡꯗꯤ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯁꯨ ꯌꯥꯝꯅ ꯐꯪꯅꯔꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ꯫ ꯃꯇꯥ 3ꯗꯨ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯤꯛꯂꯨꯅ, ꯑꯩꯗꯤꯅꯤ ꯏꯇꯥ, ꯑꯁꯨꯝꯅ ꯏꯟꯖꯤꯡ ꯂꯣꯡꯈꯨꯟ ꯇꯧꯗꯨꯅ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯌꯨꯝ ꯄꯥꯟꯕꯒ ꯑꯝꯇ ꯈꯪꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯗ꯫ ꯃꯤꯅ ꯑꯩꯈꯣꯏ 3ꯁꯦ ꯏꯕꯦ ꯂꯩꯁꯥꯕꯤꯅ ꯍꯥꯏꯅꯔꯕꯅꯤꯀꯣ꯫ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯃꯇꯥ ꯑꯅꯤꯗꯨ ꯋꯥ ꯅꯣꯛꯂꯤ꯫ ꯅꯣꯛꯄꯒꯤ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯅ ꯂꯨꯆꯤꯡꯕ ꯈꯣꯝꯕ ꯑꯅꯤꯗꯨꯁꯨ ꯁꯒꯣꯜ ꯊꯧꯗꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯂꯨꯆꯤꯡꯕ ꯇꯨꯡꯂꯣꯝꯗꯒꯤ ꯌꯥꯝ ꯁꯥꯎꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜꯗꯨ ꯀꯟꯅ ꯅꯨꯄꯤ 3ꯗꯨꯅ ꯆꯠꯂꯤꯕꯗꯨꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯇꯥ 3ꯗꯨꯗꯤ ꯋꯥꯔꯤꯅ ꯉꯝꯗꯨꯅ ꯀꯅꯥ ꯂꯥꯛꯂꯤ ꯀꯅꯥ ꯂꯩ ꯈꯪꯕ ꯅꯠꯇꯦ꯫ ꯋꯥꯔꯤ ꯁꯥꯗꯅ ꯅꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯂꯨꯆꯤꯡꯕꯅ ꯁꯥꯎꯅ, ꯀꯅꯥꯒꯤ ꯋꯥꯔꯛꯇꯕꯤ ꯃꯆꯥꯁꯤꯡꯅꯣ? ꯂꯝꯕꯤ ꯂꯝꯖꯥꯎꯅꯤ ꯀꯥꯎ ꯃꯈꯩ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇ ꯃꯄꯥꯟ ꯊꯣꯏꯗꯣ ꯀꯩꯒꯤꯅꯣ? ꯐꯤꯕꯝꯗꯤ ꯃꯇꯥꯏ ꯁꯨꯗꯥꯏꯅꯗꯅ ꯖꯨꯒꯣꯠ ꯋꯥꯌꯨꯡ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯁꯛꯇꯥꯁꯤꯡꯁꯦ꯫ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ, ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯆꯩꯔꯛꯄꯗꯨꯗ ꯃꯇꯥ 3ꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯂꯨꯆꯤꯡꯕꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤꯕꯗꯣ꯫ ꯅꯨꯄꯤ 3ꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯂꯩꯁꯤꯅ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏ ꯇꯧꯖꯔꯔꯣꯏ꯫ ꯂꯨꯆꯤꯡꯕꯅ, ꯆꯠꯈ꯭ꯔꯣ ꯊꯨꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯣꯝꯕ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯤ 3 ꯑꯗꯨ ꯈꯥꯝꯂꯛꯏ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯆꯟꯁꯥ, ꯅꯈꯣꯏ ꯁꯥꯎꯒꯅꯨꯀꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯑꯁꯨꯝꯅ ꯂꯥꯡꯕꯁꯦ ꯀꯌꯥ ꯌꯥꯗꯕꯅꯤ, ꯑꯗꯣ ꯏꯆꯟꯁꯤꯡꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯤꯛꯂꯨꯅ, ꯏꯕꯨꯡ ꯑꯉꯝꯕ, ꯅꯆꯟ ꯑꯩꯈꯣꯏ ꯑꯋꯥꯡꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯁꯨ ꯑꯋꯥꯡꯈꯨꯜꯗꯒꯤꯅꯤ, ꯑꯩꯕꯨ ꯈꯪꯗ꯭ꯔꯣ? ꯃꯌꯥꯝꯅ ꯏꯄꯨ ꯍꯥꯏꯅ ꯀꯧꯅꯕ ꯁꯦꯅꯥꯄꯇꯤ ꯑꯉꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯅꯈꯣꯏꯒꯤꯁꯨ ꯍꯥꯏꯔꯣ, ꯅꯕꯨꯡꯅ ꯈꯪꯒꯅꯤ꯫ ꯂꯩꯁꯤꯅ, ꯏꯕꯨꯡ, ꯅꯆꯟ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯩꯅ ꯆꯥꯎꯕꯒꯤ, ꯏꯇꯥꯁꯤꯒꯤꯅ ꯏꯄꯥ ꯇꯣꯝꯕꯒꯤ, ꯑꯗꯨꯒ ꯏꯇꯥꯒꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯑꯊꯧꯕꯒꯤ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯑꯩꯈꯣꯏꯅ ꯁꯛ ꯈꯪꯖꯗꯦ, ꯏꯄꯨ ꯑꯉꯝꯕꯗꯤ ꯈꯪꯖꯩ꯫ ꯍꯣꯏ, ꯏꯆꯟꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ, ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ
Sana konungda ayamana leiri aduna isansinga khangdabani fare fare adudi nakhoisu chanaba tawroko namoi khoisu chalage matung lambida thengnabada kaunasiko likluna hoi ibunga ngamba liklaina masigi masai bongosa napal kai miyam usit mande akhoi mahaki khongyagi fulgum na khali mise mayo wakhalsida kariyona urubano khangde laisina sakta se yam hautabani ningthaugi masani haibagi napal ka sari bahaiduni janaba tausi thengi asomna mata humdu hoi hoi haina duna mayum mai kai thanakre liklai mayum yauraduna mama bu kauri ima aila e mapanang da thopiro isa laklidana sisi imana ne isa ge phi phanek puthorakle si amukta han hongko nasado narak patare hoima nga se imana khra pusin biram ayamukta irulu thorakhige isa se lekom loina taire ado nasana roi kaisu pakhat pi gano palema pokpi thida anga hopi sidi isa se pikna ulen nang labini aini isa se kandabana imungi polum se nauzari bi isa ki kokthakta thagat pire ayese aphaba mapokti natre he nongdamba nangna imai sa gi laibakta karibu tambiri ba khangtre awaba hapa nungai ba hapa masibu saudabana haki karam sangyengno wareda ko punsi ase numidangi matamni lusingba khomba phamunga duda phamlaga kana khatnari khomba matawda sawning na waire kainobada nang sai torido na thoi rei tabasa sadana mi nupi singduna moina noklaga nongona nabu yek prabinda ha aidi nang sar kulai to masa tum khangning haisi madu unaraga mayang lendudune lisaina karala adi odong da pen ni haisi yarida taamde wazare ngai khone nangna saigi nupi singdu misang sangi to nang moiga kari thoknage ba ha nangsu uri natro lambi lamjau du makhe langdana kari sage na khalinu khangdine nupi ni gan warak tabi ngakta masimsi yengune hai langi lalong kakta khangbai ba apang budu nangse pakhang ni adusu sahina nambo poro pakhang sari mayon tekra pakhang nang ko nang nakok to santi kakta labhanida nupi gi lalong so kharai jimu phagadro ha onga sagi nupi phiman setpi lar bi singdubo moigi kari mu khaludoino minayo phausan roi moidi adoi ta nafamda ai wakrai sake lana khangenu ko ai khoina sengli phajare haidan thakliba laiji singse amot pa lairol nunga mamagi su leisai leitrane aduga ai khoina khwai tagi phajabi leirang na haiduna laida kaliba iyai thaki leirang thambase amot pa patki pathi komthi dagini jumiko lanbra ayuase thazada mufamda ngali hainaba leibane pare puthanam torsi matamse thingilakli lusingba mataw gi wasida mahaksu kari pakum pigadabanu khangji tumi leikre mahak ikaibadi khazik phauri ayuki matamni liklai liklu leisi mata humda hongnaduna sana kaithil tamna makhoina phaba lemlenga singdu yonba lakli asum khongthang lepta lakpana kaithel yauraduna mafam sabu yengduna magi phampham semkhre lei masi se chaning khombi manai amada haire kana lei ngasidi nga sasi sana kaithel da chalu nakhoi khara ne thillabani kwaidagi sawba nga oina leiro chanaba thaw asi hairam laga changkhre manai makhoi nupa mangana nga leiba thorei tanja sida khomaga makhoi ga mayoknari khomana tada khoi kari leirabagi bulap lakpiri bisipo komba sana kaithel chalugi tawribani ima leimare bina nga leiro haidana takpirakli adugini adudi yamba khoi nanaw ayone leizawrage ai ima sizada haizarage adubu yagadrani khomba ai seirak phangdi ngamoi ko nangna chake haribasina singlagadi leimare bida amukta han haibiko adu natrabadi aikho yaba ngamjaroi phare ai haiba sanjare ngatang mafamsi laibiramko asiyaram laga khomba sana konung tamna laimere bigi nakta sangaktuna haizarei nasana punim jari ima sisa nasa imana wafam amakhaktang haizage tawbani khomba isa oire hayo isa kari leirebage imada chingnaba leitana hekta hayune nangbo yamna luba wabudi nateda lanmi singna nga lebe chatlanbado
ꯃꯈꯣꯏꯗ ꯇꯣꯛꯄꯤꯔꯒ ꯏꯇꯥꯎꯒ ꯑꯩꯒ ꯑꯣꯏꯅ ꯁꯨꯝ ꯁꯅꯥ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯆꯅꯤꯡꯕ ꯉꯥ ꯄꯥꯏꯅꯕ ꯂꯥꯟꯃꯤ ꯑꯃꯇꯪ ꯄꯨꯔꯒ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯈꯟꯖꯔꯤꯕ ꯃꯁꯤ ꯏꯃꯥ ꯁꯤꯖꯕꯨ ꯌꯥꯕꯤꯌꯨ ꯍꯥꯏꯖꯔꯤꯕ ꯍꯥ ꯏꯁꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯣꯛꯈꯤꯒꯦꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯑꯗꯣ ꯅꯇꯥꯎꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯌꯥꯏ ꯃꯥ ꯌꯥꯗꯕꯒ ꯌꯥꯕ꯭ꯔꯗ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯔꯒꯦ ꯏꯇꯥꯎꯒꯤ ꯋꯥꯗꯤ ꯏꯃꯥ ꯁꯤꯖ ꯑꯗꯨꯗꯤ ꯅꯆꯥ ꯆꯠꯆꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ ꯈꯣꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯆꯅꯤꯡ ꯈꯣꯝꯕꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯁꯠ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯍꯧꯒꯠꯂꯨ ꯁꯅꯥ ꯀꯩꯊꯦꯜ ꯐꯥꯎ ꯆꯠꯂꯨꯁꯤ ꯊꯦꯡꯉꯕꯅꯤ ꯍꯥ ꯀꯩꯕ ꯁꯅꯥ ꯀꯩꯊꯦꯜꯗꯕ ꯀꯩꯗꯧꯕꯅꯣꯃꯤ ꯉꯥ ꯂꯩꯕ ꯆꯠꯇꯣꯏꯕ ꯏꯃꯥ ꯁꯤꯖꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯎꯁꯤ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯟꯅꯔꯅꯨ ꯅꯥꯞ ꯆꯥꯗꯕ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯀꯩꯅꯣ ꯑꯩ ꯍꯥꯏꯁꯤ ꯐꯥꯒꯤꯔꯣ ꯂꯥꯎꯗꯤ ꯀꯣꯛ ꯂꯥꯎꯗꯅ ꯆꯤꯡꯒꯅꯨ ꯏꯇꯥꯎ ꯑꯩ ꯇꯥꯗꯧꯔꯤꯃꯤ ꯁꯤ ꯂꯥꯛꯑꯒꯦꯕ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯑꯒꯦ ꯑꯩ ꯌꯥꯔꯒꯦꯕ ꯂꯥꯎ ꯆꯠꯂꯁꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯀꯣꯛ ꯌꯥꯕ ꯌꯥꯗ꯭ꯔꯣ ꯀꯥꯟꯅꯗꯕꯗ ꯑꯩꯉꯣꯟꯗ ꯍꯧꯔꯗꯤ ꯑꯗꯨꯅꯤ ꯏꯌꯥꯝꯕ ꯈꯣꯏ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯂꯒꯦ ꯅꯣꯏ ꯅꯔꯛꯇꯒꯤ ꯉꯥ ꯄꯥꯏꯅꯕ ꯀꯅꯥꯅꯣꯝꯗꯤ ꯆꯠꯁꯤ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯝꯃꯒꯦ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯁꯅꯥ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯁꯒꯣꯜꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯂꯒ ꯁꯅꯥ ꯀꯩꯊꯦꯜꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯣꯝꯕ ꯉꯥ ꯌꯣꯟꯕꯤ ꯄꯔꯦꯡ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯉꯥ ꯌꯦꯡꯕ ꯍꯧꯕ ꯇꯥꯟꯖꯥꯅꯤ ꯃꯍꯥꯛꯅ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯂꯥꯞꯇꯛ ꯅꯨꯄꯤ ꯑꯍꯨꯝ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯈꯣꯝꯕ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯇꯨ ꯑꯥꯗ ꯅꯨꯄꯤ ꯑꯍꯨꯝ ꯐꯝꯂꯤꯕꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯌꯦꯡꯉꯨꯁꯦ ꯁꯤꯒꯤ ꯉꯥꯁꯤꯡꯁꯤꯗꯤ ꯃꯁꯥ ꯂꯣꯏ ꯁꯣꯛ ꯃꯥꯜꯂꯦꯕ ꯂꯥꯛꯑꯣ ꯀꯩꯅꯣ ꯑꯥꯗ ꯑꯃꯨꯛ ꯆꯠꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯐꯔꯦ ꯆꯠꯂꯨ ꯌꯦꯡꯉꯨꯔꯁꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯃꯇꯥꯎ ꯍꯨꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯩꯁꯤꯅ ꯏꯇꯥꯈꯣꯏ ꯑꯥꯗ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯕꯨꯡ ꯑꯉꯝꯕ ꯈꯣꯝꯕꯒ ꯃꯆꯥꯏꯕꯨꯡꯉꯣꯒ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯅꯦ ꯃꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯕ ꯂꯤꯛꯂꯨꯅ ꯈꯪꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯝꯅ ꯂꯥꯛꯑꯦꯃꯤ ꯃꯣꯏꯒꯤꯁꯦ ꯂꯤꯛꯂꯥꯏ ꯇꯨꯃꯤꯟ ꯂꯩꯔꯤ ꯋꯥ ꯉꯥꯡꯕ ꯃꯥꯗꯤ ꯌꯥꯎꯔꯛꯇꯦ ꯈꯣꯝꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤ ꯂꯨꯆꯤꯡꯕꯗꯤ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯇꯨꯃꯤꯟ ꯈꯣꯝꯕꯅ ꯏꯆꯟꯁꯤꯡ ꯅꯈꯣꯏꯕꯨ ꯅꯍꯥꯟ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯂꯩꯁꯤꯅ ꯃꯥꯅꯦ ꯏꯕꯨꯡ ꯅꯆꯟ ꯑꯩꯈꯣꯏꯅꯤ ꯀꯔꯤ ꯊꯧꯒꯥꯏ ꯂꯩꯕꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯂꯥꯛꯄꯤꯔꯤꯕꯅꯣ ꯈꯪꯗꯕꯒꯤ ꯍꯪꯖꯕꯅꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯀꯥꯏꯗꯦ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯒꯦ ꯂꯥꯛꯄꯅꯤ ꯏꯆꯟꯁꯤꯡꯒꯤꯁꯤꯅ ꯉꯥꯁꯦ ꯃꯁꯥ ꯇꯦꯛꯅ ꯎꯏ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯁꯤ ꯂꯣꯏ ꯂꯧꯈ꯭ꯔꯒꯦ ꯂꯤꯛꯂꯨꯅ ꯑꯩꯈꯣꯏ ꯏꯕꯨꯡ ꯑꯉꯝꯕ ꯅꯆꯟ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯗꯤ ꯉꯟꯇꯥꯅꯁꯨ ꯌꯨꯝꯗ ꯍꯜꯂꯅꯤ ꯆꯤꯡꯉꯣ ꯅꯣꯡꯗꯝꯅ ꯀꯟꯈꯤꯕꯅ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯃꯥꯂꯪꯕꯅ ꯂꯤꯛꯂꯥꯏꯅ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯈꯣꯝꯕ ꯂꯤꯛꯂꯥꯏꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯈꯣꯝꯕ ꯂꯨꯆꯤꯡꯕꯗ ꯈꯨꯅꯤꯡꯅ ꯄꯪꯊꯤꯟꯗ ꯊꯤꯜꯂꯤ ꯌꯦꯡꯂꯛꯎ ꯍꯥꯏꯕꯒꯨꯝ ꯂꯨꯆꯤꯡꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯑꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯁꯪꯇ꯭ꯔꯤꯛ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎ ꯃꯈꯩ ꯆꯥꯗꯨꯒꯤ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯐꯖꯔꯕꯤ ꯃꯥꯏꯊꯣꯡ ꯃꯨꯔꯕꯤ ꯅꯤꯡꯗꯨ ꯌꯩꯔꯕꯤ ꯁꯝꯂꯥꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ ꯅꯨꯖꯥꯒꯤ ꯁꯥꯏꯅꯣꯜ ꯃꯥꯅ ꯂꯦꯡ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯁꯛꯇꯝꯅꯣ ꯅꯨꯖꯥ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯎꯕꯗ ꯄꯣꯛꯉꯩꯗꯒꯤ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯊꯧꯗꯣꯟꯅꯨꯡꯒꯨꯝ ꯀꯟꯈ꯭ꯔꯕ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯀꯥꯁꯤ ꯂꯁꯤꯡ ꯃꯐꯣꯜꯒꯨꯝꯅ ꯊꯣꯠꯈ꯭ꯔꯦ ꯂꯩꯁꯤ ꯂꯤꯛꯂꯨ ꯂꯨꯆꯤꯡꯕꯒꯤ ꯃꯇꯧꯁꯤꯗ ꯃꯇꯥꯗ ꯑꯃꯨꯛ ꯌꯦꯡ ꯂꯨꯆꯤꯡꯕꯗ ꯑꯃꯨꯛ ꯌꯦꯡ ꯇꯨꯃꯤꯟ ꯌꯦꯡꯅꯔꯒ ꯅꯣꯛꯂꯤ ꯑꯅꯤꯗꯨ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯊꯥꯖꯗꯕ ꯃꯇꯧꯁꯤꯗ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏ ꯑꯁꯤꯗ ꯄꯦꯟꯖꯅ ꯇꯨꯃꯤꯟ ꯃꯃꯣꯟ ꯅꯣꯛꯂꯤ ꯈꯣꯝꯕ ꯂꯨꯆꯤꯡꯕꯗ ꯈꯨꯅꯤꯡꯗꯨꯅ ꯊꯤꯜꯂꯒ ꯂꯨꯆꯤꯡꯕꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯇꯔꯦꯠ ꯁꯦꯟꯗꯥ ꯈꯔ ꯄꯤꯔꯛꯎ ꯂꯣꯏ ꯂꯧꯈ꯭ꯔꯁꯤ ꯂꯨꯆꯤꯡꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯤ ꯊꯥꯎ ꯏꯆꯟꯁꯤꯡ ꯉꯥꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯂꯣꯏ ꯂꯧꯖꯈ꯭ꯔꯒꯦ ꯂꯤꯛꯂꯥꯏ ꯃꯥꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯦ ꯃꯈꯥꯗ ꯑꯗꯨꯝ ꯌꯦꯡꯊꯗꯨꯅ ꯂꯩꯔꯤ ꯂꯤꯛꯂꯨꯅ ꯏꯇꯥ ꯂꯤꯛꯂꯥꯏ ꯏꯇꯥꯒꯤꯁꯨ ꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯣꯁꯤ ꯍꯣꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯤ ꯂꯨꯆꯤꯡꯕ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯈꯣꯝꯕꯅ ꯏꯆꯟꯁꯤꯡ ꯁꯤ ꯀꯩꯅꯣ ꯉꯥꯒꯤ ꯃꯃꯜ ꯍꯥꯏꯕꯤꯔꯣ ꯂꯩꯁꯤꯅ ꯏꯕꯨꯡ ꯑꯉꯝꯕ ꯏꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯁꯦ ꯈꯔ ꯌꯥꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯏꯕꯨꯡ ꯁꯦꯟꯖꯥ ꯆꯥꯕ ꯄꯤꯕꯤꯔꯝꯃꯣ ꯍꯣꯏ ꯁꯦ ꯁꯨꯔꯕ꯭ꯔꯅ ꯑꯝꯇ ꯌꯦꯡꯉꯨ ꯂꯩꯁꯤꯅ ꯁꯨꯔꯦ ꯏꯕꯨꯡ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯋꯥꯏꯈ꯭ꯔꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯏꯆꯟꯁꯤꯡꯒ ꯑꯃꯨꯛ ꯄꯨꯟꯈꯤꯁꯤ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯩꯁꯤꯅ ꯏꯇꯥ ꯂꯤꯛꯂꯥꯏ
ꯍꯧꯖꯤꯛꯀꯤ ꯃꯆꯥꯏꯕꯨꯡꯒꯤ ꯈꯨꯌꯦꯡꯗꯨꯗꯤ ꯑꯩꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯕ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ ꯏꯇꯥꯁꯦ ꯃꯥꯒꯤ ꯃꯤꯠ ꯑꯗꯨꯗ ꯉꯥꯃꯣꯛ ꯑꯣꯏꯅꯒ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯃꯤ ꯂꯤꯛꯂꯨꯅ ꯑꯩꯗꯤ ꯏꯇꯥꯈꯣꯏ ꯌꯥꯝ ꯆꯥꯛꯑꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯤꯠꯌꯦꯡꯗꯣ ꯑꯩꯈꯣꯏꯗꯗꯤ ꯇꯨꯃꯤꯠꯐꯥꯎ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯏꯇꯥ ꯂꯤꯛꯂꯥꯏꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯧꯔꯦꯀꯣ ꯂꯤꯛꯂꯥꯏꯅ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯀꯣꯏꯗꯣ ꯌꯥꯔꯦ ꯑꯩꯈꯣꯏꯒꯨꯝꯕꯤ ꯂꯥꯏꯔꯕꯤ ꯄꯨꯄꯥꯡ ꯁꯨꯅ ꯅꯥꯌꯣꯛꯄ ꯐꯪꯗ꯭ꯔꯕꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯆꯥꯟꯅꯗꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯑꯣꯏꯁꯅꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯁꯛꯇꯨꯁꯨꯅꯦ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯍꯨ 3 ꯃꯈꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯏꯌꯨꯝꯃꯣꯡꯕ ꯏꯔꯥꯏꯌꯥꯏꯗ ꯈꯣꯡꯗꯣꯏ ꯍꯨꯜꯂꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯨꯆꯤꯡꯕ ꯂꯤꯛꯂꯥꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯃꯤꯟ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯎꯏꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯅꯔꯅꯦ ꯅꯠꯇꯦꯗ ꯑꯩꯒꯤꯁꯤ ꯃꯪꯗꯤ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯑꯗꯨꯗ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯟꯅꯩꯗꯨꯅ ꯌꯥꯔꯦ ꯇꯥꯕꯗ ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯄꯨꯟꯁꯤꯒꯤ ꯅꯣꯛꯇꯕ ꯃꯤ ꯑꯃ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩꯕ ꯃꯥꯟꯕꯁꯤꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯑꯩꯗꯤ ꯏꯇꯥꯎ ꯉꯁꯥꯏ ꯂꯤꯛꯂꯥꯏꯒꯤ ꯐꯖꯔꯕꯤ ꯅꯤꯡꯊꯤꯔꯕꯤ ꯁꯛꯇꯝꯗꯣ ꯑꯗꯨꯝ ꯎꯔꯒ ꯂꯩꯔꯦ ꯀꯥꯟꯅꯗꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯒꯦ ꯏꯄꯥꯗ ꯍꯥꯏꯅꯕ ꯆꯠꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯂꯥꯛꯈꯤꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯩꯒꯤ ꯊꯥꯗꯣꯛ ꯏꯍꯧꯗꯕ ꯌꯥꯗꯕꯅꯤ ꯑꯗꯣ ꯏꯇꯥꯎ ꯃꯥꯒꯩꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯆꯥꯟꯅꯗ꯭ꯔꯅꯦ ꯆꯥꯟꯅꯗ꯭ꯔꯕꯅꯤ ꯂꯨꯆꯤꯡꯕ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛꯃꯛꯁꯤꯟ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯌꯥꯝ ꯆꯥꯟꯅꯩ ꯏꯇꯥꯎꯒ ꯏꯇꯥꯎ ꯅꯪ ꯂꯤꯛꯂꯥꯏꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕ ꯌꯥꯏꯗꯅ ꯈꯣꯝꯕꯅ ꯌꯥꯏ ꯀꯩꯅꯣ ꯀꯩꯗꯧ ꯌꯥꯗꯅꯤ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯃꯥꯕꯨ ꯍꯦꯛ ꯎꯔꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯈ꯭ꯔꯦ ꯃꯥꯒꯤꯅ ꯍꯥꯏꯔꯕꯗꯤ ꯃꯥꯂꯦꯝꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯑꯩ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯄꯥꯈꯪ ꯂꯩꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯈꯜꯂꯨꯔꯕꯗꯤ ꯋꯥꯈ꯭ꯔꯗ ꯋꯥꯈꯜꯁꯦ ꯂꯨꯆꯤꯡꯕꯅ ꯏꯇꯥꯎꯒꯤ ꯑꯁꯦꯡ ꯋꯥ ꯇꯥꯕꯁꯤꯗꯤ ꯄꯦꯜꯂꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯈꯣꯝꯕꯅ ꯍꯣꯏ ꯃꯥꯡ ꯊꯥꯔꯣ ꯈꯣꯝꯕ ꯃꯁꯥꯗꯣ ꯅꯣꯛꯅꯤꯡꯕꯅ ꯂꯩꯕ ꯌꯥꯗ꯭ꯔꯤ ꯇꯨꯃꯤꯟ ꯅꯣꯛꯂꯤ ꯁꯛꯇꯥꯁꯤ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯗꯤ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯕꯖꯥ ꯅꯠꯇꯦꯀꯣ ꯃꯁꯤ ꯈꯔ ꯑꯣꯠꯀꯦꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯆꯞ ꯆꯥꯔꯦ ꯀꯥꯟꯗꯦ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯪꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯋꯥꯐꯝꯁꯦ ꯃꯁꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯆꯠꯂꯤ ꯈꯣꯝꯕ ꯃꯌꯥꯝ ꯆꯥꯛ ꯑꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ ꯂꯨꯆꯤꯡꯕ ꯍꯥꯎꯈ꯭ꯔꯕ ꯃꯊꯦꯜ ꯑꯗꯨ ꯍꯨ 3 ꯃꯨꯛꯈꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯆꯥꯁꯤꯟꯕ ꯌꯥꯗ꯭ꯔꯤ ꯈꯣꯝꯕ ꯃꯇꯥꯎꯗ ꯌꯦꯡꯂꯒ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯥꯈꯠꯅ ꯍꯪꯂꯤ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥꯕꯨ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯗꯤ ꯀꯩꯗꯧꯔꯦ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯉꯥꯛꯇꯅꯤ ꯊꯣꯡꯍꯜꯂꯤꯕꯁꯤꯡꯁꯤ ꯏꯃꯥꯅ ꯍꯥꯏꯌꯨ ꯏꯃꯥꯗ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ ꯑꯗꯨꯒꯤꯅꯤ ꯄꯨꯔꯦꯜꯅ ꯐꯔꯦ ꯏꯆꯥꯁꯤꯗꯤ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯆꯥꯁꯤꯜꯂꯨꯅꯨ ꯑꯃꯨꯛ ꯅꯥꯗꯅ ꯇꯣꯛꯂꯅꯤ ꯐꯔꯦ ꯄꯣꯊꯥꯖꯧꯔꯣꯀꯣ ꯂꯨꯆꯤꯡꯕꯅ ꯍꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯅꯁꯥ ꯍꯧꯒꯠꯆꯔꯒꯦ ꯏꯇꯥꯎ ꯆꯥꯔꯣ ꯑꯩ ꯀꯥꯗ ꯂꯩꯔꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯤ ꯈꯣꯝꯕ ꯃꯇꯥꯎꯕꯨ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯇꯧꯔꯤꯁꯨ ꯌꯥꯝ ꯄꯛꯇꯦ ꯃꯔꯤꯜꯅ ꯈꯥꯕ ꯁꯥꯔꯤꯕ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯖꯥ ꯑꯃꯗ ꯏꯇꯥꯎꯁꯤ ꯇꯨꯔꯕꯣꯏꯔꯦꯀꯣ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯂꯪꯒꯣꯟ ꯍꯥꯏꯕꯗꯨꯅꯤ ꯈꯣꯝꯕꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯝꯇ ꯍꯪꯒꯠꯆꯒꯦ ꯍꯥꯏꯕꯕꯨ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯏꯆꯥꯒꯤ ꯋꯥꯁꯤ ꯌꯥꯝ ꯂꯨꯕ ꯃꯥꯜꯂꯤꯗ ꯍꯥꯏꯌꯨ ꯏꯄꯥꯅ ꯀꯣꯛ ꯌꯥꯊꯣꯛꯁꯨ ꯉꯥꯏꯗꯅ ꯀꯔꯤ ꯂꯩꯔꯕ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯋꯥꯁꯦ ꯊꯧꯒꯜꯂꯣꯟꯗꯤ ꯀꯥꯏꯕ ꯍꯥꯏꯕꯗꯨꯗ ꯇꯥꯔꯦ ꯍꯥꯏꯗꯕꯗꯤ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯈꯣꯏꯗꯥꯖꯕꯤ ꯆꯅꯨ ꯅꯤꯉꯣꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥꯒꯤ ꯋꯥꯁꯦ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯣ ꯏꯄꯥꯅ ꯆꯠꯂꯒꯅꯦ ꯀꯣꯛ ꯍꯥꯏꯔꯨꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏꯗꯕ ꯅꯤꯡꯊꯧ ꯂꯩꯇꯦ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯅꯠꯇꯦ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯟꯈꯥꯒꯤ ꯏꯄꯥ ꯑꯊꯧꯕꯒꯤ ꯃꯃꯧ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯃꯤꯡꯅ ꯂꯤꯛꯂꯥꯏ ꯀꯧꯏꯗꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯄꯥꯗꯤ ꯂꯥꯏꯔ ꯅꯪ ꯈꯥꯏꯔꯣꯏ ꯐꯔꯦ ꯏꯆꯥꯒꯤ ꯋꯥꯁꯦ ꯏꯄꯥ ꯄꯦꯜꯂꯦ ꯑꯊꯨꯕꯗ ꯍꯥꯏꯅꯗꯨꯅꯅꯦ ꯏꯄꯥꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯒꯅꯤ ꯏꯄꯥ ꯍꯥꯏꯅꯕ ꯆꯠꯀꯦ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯀꯣ ꯄꯣꯊꯥꯖꯧꯔꯣ ꯏꯄꯥꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯆꯥꯅꯤꯡꯈꯣꯝꯕꯤꯅ ꯈꯣꯝꯕ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯏꯃꯥꯁꯨ ꯌꯥꯝ ꯄꯦꯜꯂꯦ ꯏꯃꯥꯒꯤ ꯀꯣꯛꯊꯛꯇ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯔꯝꯕꯗꯣ ꯆꯤꯡꯉꯨ ꯃꯥꯅ ꯎꯕꯤꯔꯗꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯐꯔꯦ ꯊꯦꯡꯂꯦ ꯏꯆꯥꯁꯨꯅꯦ ꯇꯨꯝꯖꯔꯨꯔꯣ ꯏꯃꯥꯁꯨ ꯆꯪꯂꯦꯀꯣ ꯍꯣꯏ ꯏꯃꯥ ꯁꯤꯁꯥ
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯝꯕꯁꯨ ꯇꯨꯝꯐꯝ ꯀꯥ ꯌꯧꯔꯛꯂꯦ ꯂꯨꯆꯤꯡꯕ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯏꯇꯥꯎ ꯇꯨꯝꯂꯕꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯆꯥꯗꯦ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯈꯣꯝꯕ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤꯗ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯗꯤꯕ ꯂꯥꯎ ꯇꯨꯝꯃꯁꯤ ꯑꯩ ꯇꯨꯝꯃꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗ꯭ꯔꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯏꯁꯥꯁꯦ ꯌꯥꯡꯉꯤꯗ ꯅꯨꯡꯉꯥꯏꯔꯦ ꯂꯤꯛꯂꯥꯏ ꯅꯨꯡꯁꯤꯕꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧꯗꯁꯨ ꯑꯩꯅ ꯍꯥꯏꯔꯝꯂꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯌꯥꯔꯦ ꯏꯇꯥꯎ ꯇꯨꯝꯂꯦ ꯃꯪꯗ ꯂꯤꯛꯂꯥꯏ ꯎꯕꯤꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯃꯪꯗ ꯂꯤꯛꯂꯥꯏ ꯎꯍꯟꯕꯤꯌꯨꯀꯣ ꯂꯨꯆꯤꯡꯕꯅ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯌꯥꯝ ꯐꯔꯦ ꯈꯣꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯤ ꯇꯨꯝꯕ ꯁꯥꯗꯨ ꯂꯩꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯈꯣꯝꯕ ꯃꯇꯥꯎꯅ ꯇꯧꯔꯤꯕꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯄꯦꯌꯦꯂꯤ ꯁꯛꯇꯥꯁꯤ ꯅꯨꯄꯤ ꯃꯆꯥꯅ ꯃꯥꯏꯊꯤꯔꯤꯅꯦ ꯃꯔꯥ ꯂꯥꯜꯂꯕꯅꯤꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦꯗꯨꯅꯤ ꯅꯪꯒꯤ ꯅꯥꯄꯜ ꯉꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯃꯥꯅ ꯌꯩꯊꯈ꯭ꯔꯦ ꯈꯥꯡꯈꯣ ꯅꯪꯁꯨ ꯑꯩꯁꯨ ꯍꯥꯏꯈꯤꯔꯣꯏ ꯈꯔ ꯌꯥꯝꯅ ꯑꯣꯠꯈꯤꯒꯦ ꯅꯍꯥꯛꯅ ꯂꯤꯛꯂꯥꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯩ ꯈꯪꯕ ꯄꯥꯝꯃꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯂꯦꯞꯂꯥꯏꯗ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ 3 ꯍꯧꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯇꯨꯝꯕ ꯆꯥꯕ ꯃꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯆꯤꯡꯕ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯑꯩꯁꯦ ꯀꯌꯥꯗ ꯃꯇꯤꯛ ꯆꯥꯔꯝꯗ꯭ꯔꯕꯤ ꯁꯛꯅꯣ ꯑꯩꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤꯁꯨꯅ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯂꯤꯛꯂꯥꯏ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯆꯥꯎꯔꯝ ꯄꯥꯝꯂꯨꯕꯅ ꯉꯁꯤꯗꯤ ꯏꯈꯨꯠꯇꯒꯤ ꯃꯅꯤꯁꯦ ꯇꯔꯥꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦꯀꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯔꯣꯏ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯈ꯭ꯔꯁꯅꯨ ꯑꯩ ꯀꯥꯟꯅꯗꯕ ꯃꯄꯣꯛ ꯑꯁꯤ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯃꯇꯧ ꯌꯦꯡꯕ ꯃꯍꯥꯛ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯇꯥꯎꯕꯨ ꯀꯧꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯃꯪꯉ ꯂꯩꯔꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯒꯤ ꯍꯥꯏꯅꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯅꯧꯔꯦ ꯑꯗꯣ ꯏꯇꯥꯎꯕꯨ ꯃꯔꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯀꯔꯝ ꯇꯧꯒꯦ ꯍꯣꯏ ꯌꯥꯖꯔꯦ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯅꯪꯒꯤꯅꯤ ꯑꯗꯣ ꯑꯩ ꯀꯔꯤ ꯄꯤꯌꯨ ꯍꯥꯏꯅꯣ ꯏꯇꯥꯎꯅ ꯑꯄꯥꯝꯕ ꯑꯝꯇꯪ ꯍꯥꯏꯌꯣ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯏꯇꯥꯎ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯈꯨꯗꯤꯡꯃꯛꯅꯤ ꯏꯁꯥꯅꯤ ꯁꯨꯖꯔꯕꯁꯨ ꯋꯥꯈꯜ ꯊꯃꯣꯏꯗꯤ ꯑꯃꯠꯇꯅꯤ ꯅꯪꯅ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯅꯠꯇꯦ ꯂꯤꯛꯂꯥꯏꯁꯦ ꯅꯍꯥꯛꯀꯤꯅꯤ ꯑꯩꯗꯤ ꯂꯤꯛꯂꯥꯏꯕꯨ ꯏꯆꯟ ꯑꯃꯗꯒꯤ ꯍꯦꯟꯅ ꯈꯟꯗꯦ ꯑꯩꯅ ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯤꯕꯗꯣ ꯏꯇꯥꯎꯒꯤꯅꯤ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯋꯥꯔꯝ ꯄꯨꯝꯕ ꯇꯝꯗꯨꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯩꯅ ꯏꯇꯥꯎꯅ ꯏꯆꯟ ꯂꯤꯛꯂꯥꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯊꯧꯗꯨꯡ ꯅꯨꯡꯗꯨꯡ ꯀꯟꯕ ꯅꯨꯄꯥ ꯑꯃ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤꯖꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏꯕꯅꯕ ꯂꯩꯀ꯭ꯔꯛ ꯑꯍꯣꯕꯗ ꯆꯪꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯝꯅꯤ ꯂꯨꯆꯤꯡꯕ ꯃꯇꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯈꯨꯗꯤꯡꯅꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯏꯇꯥꯎ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯁꯤꯗꯣꯏꯕ ꯅꯪꯁꯦ ꯅꯇꯨꯗꯣ ꯑꯩꯅ ꯃꯨꯟꯈ꯭ꯔꯦꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯀꯥꯎꯕ ꯃꯈꯩ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧ ꯍꯦꯜꯂꯤ ꯅꯪ ꯀꯞꯄꯤꯕ ꯑꯗꯨꯒ ꯁꯤꯔꯅꯤ ꯀꯥꯏꯅ ꯇꯥꯅꯤꯡꯗꯦ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯁꯤ ꯅꯁꯛꯇꯨꯒ ꯑꯩꯁꯦ ꯑꯙꯥ ꯃꯣꯔꯥꯕ ꯅꯪꯗ ꯍꯥꯠꯂꯒꯦ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯃꯑꯣꯡꯁꯤꯗ ꯅꯣꯛꯅꯣꯛꯇꯅ ꯆꯦꯟꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯆꯤꯟꯕꯥꯜꯗ ꯅꯣꯛꯃꯤ ꯇꯧꯅ ꯍꯟꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯨꯔꯦꯜ ꯃꯆꯥꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕꯒꯤ ꯃꯃꯧ ꯍꯥꯏꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯅꯥꯏ ꯃꯁꯦꯟꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯆꯥ ꯑꯊꯛ ꯃꯈꯜ ꯃꯊꯦꯜ ꯁꯨꯅ ꯁꯤꯜ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯤꯛꯂꯥꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯌꯨꯝꯗ ꯃꯔꯤ ꯆꯪꯁꯤꯜꯂꯛꯏ ꯌꯥꯏꯕꯤ ꯅꯤꯡꯊꯧ ꯄꯨꯔꯦꯜꯅ ꯏꯊꯥ ꯊꯥꯖꯗ ꯂꯥꯛꯄ ꯎꯕꯁꯤꯗ ꯄꯥꯈꯠꯄꯅ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯌꯥꯏꯕꯤ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞ ꯇꯧꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯪꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯇꯣꯜꯂꯕꯤꯒꯤꯗ ꯏꯊꯥ ꯊꯥꯖꯗꯅ ꯁꯅꯥ ꯈꯣꯡꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯝꯕ ꯊꯧꯒꯥꯏꯕꯨ ꯂꯩꯕꯤꯕꯅꯣ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯂꯩꯔꯨꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ ꯋꯥꯈꯜꯗꯨ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕꯒꯤ ꯏꯃꯧ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ ꯏꯅꯤꯡꯊꯧ ꯃꯉꯣꯜ ꯑꯁꯤ ꯂꯦꯡꯈꯠꯄꯤꯌꯨꯗꯣ ꯃꯇꯤꯛ ꯆꯥꯖꯗ꯭ꯔ ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ ꯑꯉꯝꯕꯁꯤꯡꯁꯨ ꯐꯤꯗꯥ ꯁꯣꯡꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯄꯨꯔꯦꯜꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯝꯗꯧꯕꯅꯤ ꯋꯥꯁꯦ
ꯀꯣꯏꯊꯣꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯦꯛꯇ ꯗꯣꯡ ꯗꯣꯡ ꯍꯩꯖꯒꯦ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯑꯗꯨ ꯄꯣꯛꯂꯨꯔ ꯃꯥꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯏꯆꯥ ꯏꯕꯦꯝ ꯑꯁꯤꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯕ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯂꯤꯛꯂꯥꯏꯗꯤ ꯏꯆꯥꯅꯁꯨ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯥ ꯂꯨꯍꯣꯡꯕ ꯄꯥꯝꯖꯩꯗꯣ ꯃꯁꯤꯗ ꯏꯕꯦꯝꯃꯅ ꯀꯔꯤ ꯈꯟꯕꯤꯔꯤꯕ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯣꯏꯒꯅꯨ ꯂꯥꯏꯔꯕꯤ ꯇꯣꯜꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯩꯒꯤꯗꯤ ꯏꯆꯥꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯇꯥꯛꯄꯤꯕ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯌꯦ ꯊꯧꯒꯜꯂꯣꯟ ꯈꯖꯤꯛ ꯇꯥꯛꯆꯅꯤꯡꯉꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯈꯖꯤꯛ ꯉꯥꯏꯕꯤꯕꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯒꯗꯒꯦ ꯃꯃꯥ ꯑꯩꯅ ꯂꯥꯏꯔꯕꯤ ꯑꯣꯏꯕꯅ ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯋꯣꯡ ꯑꯋꯣꯟꯁꯨ ꯂꯩꯖꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯒꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯀꯅꯥ ꯂꯩ ꯅꯃꯥ ꯏꯕꯦꯝ ꯑꯁꯤꯒꯤ ꯅꯥꯛꯇ ꯑꯊꯦꯟ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯁꯤꯜꯂꯛꯎ ꯌꯥꯝꯂꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯅꯥꯏ ꯈꯔꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯥꯏꯕꯤꯒꯤ ꯃꯪꯒꯣꯜꯗꯨ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯂꯤꯛꯂꯥꯏ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯝꯂꯤ ꯄꯨꯔꯦꯜꯅ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯤꯈ꯭ꯔꯦꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯄꯅꯤꯗꯅ ꯌꯥꯏ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯁꯨ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯖꯕ ꯈꯟꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯉꯝꯕꯅ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧꯒꯤ ꯋꯥꯗꯤ ꯂꯩꯕꯥꯛꯇ ꯇꯥꯐꯗꯦ ꯑꯗꯨꯅ ꯊꯕꯛꯁꯤ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯏꯆꯥ ꯏꯕꯦꯝꯃꯒꯁꯨ ꯇꯥꯟꯅꯕꯤꯔꯣ ꯐꯒꯅꯤ ꯑꯉꯝꯕ ꯄꯨꯔꯦꯜꯅ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯂꯣꯏꯗꯥꯝ ꯊꯥꯖ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯁꯤꯀꯣ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯜꯋꯥꯏꯈ꯭ꯔꯒꯦꯀꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯖꯍꯧꯔꯦ ꯂꯤꯛꯂꯥꯏꯅ ꯏꯃꯥ ꯅꯨꯄꯥꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥꯗꯣ ꯍꯧꯅꯕ ꯈꯪꯗꯕ ꯑꯆꯥꯎꯔꯝ ꯄꯥꯝꯕ ꯃꯤꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯅꯨꯄꯤ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯔꯛꯀꯗꯕ ꯃꯤꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯏꯃꯥ ꯍꯥ ꯃꯆꯥ ꯏꯕꯨꯡꯉꯣꯗꯨꯕꯨ ꯃꯊꯣꯡ ꯌꯥꯝꯅ ꯍꯨꯛꯇꯕ ꯃꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯏꯆꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯦꯞꯄ ꯍꯥꯏꯕꯁꯦ ꯇꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯏꯁ ꯀꯝꯗꯧꯅꯤ ꯑꯣꯟꯊꯣꯛꯅ ꯂꯨꯒꯗꯧꯔꯤꯗ ꯊꯕꯛꯁꯦ ꯆꯦꯟꯗꯨꯅ ꯍꯤꯡꯒꯗꯕꯁꯨ ꯂꯩꯇꯦ ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯗꯨꯛ ꯄꯥꯡꯗ꯭ꯔꯤꯕꯅꯣ ꯃꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕ ꯂꯩꯇꯦ ꯏꯃꯥꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯍꯥꯏꯗꯣꯛꯂꯒꯦ ꯃꯥꯡꯂꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯃꯍꯥꯛꯇꯤ ꯅꯨꯄꯥꯅꯤ ꯇꯧꯒꯦ ꯍꯥꯏꯕꯗ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯏꯆꯥꯅ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯗꯨꯒꯤ ꯑꯃꯨꯕ ꯀꯥꯂꯤꯗꯣ ꯃꯩꯅ ꯆꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯊꯣꯛꯀꯗꯕꯅꯤꯀꯣ ꯂꯩꯊꯣꯛꯀꯗꯕꯅꯤ ꯃꯈꯣꯏꯗꯤ ꯁꯤꯡꯅꯕ ꯌꯥꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯈꯪꯖꯔꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯋꯥꯔꯝ ꯄꯨꯝꯕ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ ꯈꯣꯝꯕꯅ ꯂꯥꯛꯇꯨꯅ ꯂꯨꯆꯤꯡꯕꯗ ꯇꯝꯂꯤ ꯂꯨꯆꯤꯡꯕ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯂꯩꯔꯤꯉꯩ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯅꯅꯥꯏ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯅꯤꯡꯊꯧ ꯄꯣꯟꯖꯦꯟꯕꯅ ꯂꯥꯟꯗꯥꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯐꯥꯖꯔꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯍꯪꯕꯗ ꯋꯥꯔꯝ ꯄꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯂꯦ ꯍꯧꯖꯤꯛ ꯀꯔꯝ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯏꯅꯤꯡꯊꯧꯒ ꯑꯃꯨꯛꯇ ꯇꯥꯟꯅꯕꯤꯌꯨ ꯑꯉꯝꯕ ꯏꯄꯨ ꯑꯉꯝꯕꯅ ꯅꯪꯅ ꯄꯥꯎ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯇꯝꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯛ ꯆꯠꯆꯔꯣ ꯅꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨ ꯑꯊꯨꯕꯗ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯒꯅꯤ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛ ꯇꯥꯡꯒꯠꯂꯨꯈꯤꯒꯦꯀꯣ ꯅꯍꯥꯛ ꯆꯠꯂꯨ ꯐꯒꯅꯤ ꯑꯉꯝꯕ ꯅꯅꯥꯏ ꯆꯠꯆꯔꯦ ꯑꯉꯝꯕꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅꯕꯨ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯉꯝꯕ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯕꯒꯦ ꯑꯗꯨꯛ ꯇꯥꯍꯥꯅ ꯂꯥꯛꯄꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯂꯥꯟꯃꯤ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯄꯣꯟꯖꯦꯟꯕꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤ ꯀꯝꯗꯧꯁꯤꯒꯦ ꯑꯆꯠꯆꯥ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ ꯀꯌꯥꯔꯛ ꯃꯥꯏꯊꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯂꯥꯟꯗꯥꯅꯕ ꯇꯧꯔꯛꯂꯤꯕ ꯐꯩ ꯍꯟꯗꯛꯇꯤ ꯃꯍꯥꯛ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯊꯤꯜꯂꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯕ ꯀꯧꯈꯠꯂꯨ ꯑꯗꯨꯒ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ ꯃꯁꯤꯒꯤ ꯊꯧꯗꯥꯡ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯏꯄꯨ ꯑꯉꯝꯕ ꯅꯍꯥꯛꯀꯤ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕꯅꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯑꯉꯝ ꯑꯊꯧ ꯄꯨꯝꯕ ꯀꯧꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯈꯪꯍꯟꯈ꯭ꯔꯦ ꯑꯉꯝꯕꯁꯤꯡꯅ ꯍꯟꯗꯛꯇꯤ ꯅꯤꯡꯊꯧ ꯄꯣꯟꯖꯦꯟꯕ ꯂꯦꯝꯅ ꯊꯥꯕꯤꯒꯅꯨ ꯃꯍꯥꯛ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯅꯔꯛꯂꯦ ꯂꯨꯆꯤꯡꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ
ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯁꯅꯥ ꯏꯄꯥꯗ ꯍꯥꯏꯌꯨ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯦ ꯅꯆꯥ ꯑꯣꯏꯅ ꯆꯠꯆꯒꯦ ꯃꯁꯤꯗ ꯏꯄꯥ ꯏꯕꯨꯡꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯌꯥꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯂꯩꯕꯥꯛ ꯃꯔꯥ ꯆꯦꯠꯅ ꯄꯥꯟꯕ ꯉꯝꯅꯕ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯖꯒꯦ ꯆꯤꯡꯉꯨꯃꯥꯗ ꯈꯪꯁꯅꯨ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯦ ꯏꯆꯥ ꯂꯩꯔꯤꯉꯩ ꯏꯄꯥꯅ ꯀꯅꯥꯕꯨ ꯀꯤꯔꯨꯒꯅꯤ ꯅꯃꯥꯏ ꯄꯥꯛꯅ ꯂꯥꯏꯉꯝ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯇꯟꯅ ꯑꯃꯨꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯧꯀꯣ ꯁꯣꯏꯗꯅ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯆꯥꯕꯨ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯍꯨꯝ ꯆꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯄꯣꯟꯖꯦꯟꯕ ꯅꯍꯥꯛ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯅꯍꯥꯛ ꯂꯥꯏꯔꯝꯂꯦꯟꯅ ꯆꯠꯄ ꯇꯥꯔꯦ ꯃꯃꯥꯡꯒꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯑꯩꯅ ꯅꯪꯒꯤ ꯅꯊꯣꯏ ꯀꯟꯕꯤꯈꯤ ꯍꯟꯗꯛꯇꯤ ꯃꯔꯤꯜ ꯈꯥꯕ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯂꯥꯛꯂꯅꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯂꯥꯟꯕꯤꯔꯒꯅꯤ ꯅꯍꯥꯛꯀꯤ ꯆꯥꯗꯥꯅꯧꯗ ꯃꯨꯠꯄ ꯍꯥꯏꯕꯗꯣ ꯅꯍꯥꯛ ꯊꯛꯇ ꯊꯣꯛꯂꯅꯤ ꯃꯁꯤꯗ ꯑꯩꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯇꯤꯡꯈꯪ ꯑꯃ ꯌꯨꯔꯕꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯡꯗ꯭ꯔꯕꯅꯤ ꯂꯨꯆꯤꯡꯕ ꯂꯥꯟꯒꯤꯗꯃꯛ ꯑꯐꯕ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯅꯤꯡꯈꯣꯝꯕꯤ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯁꯤꯡꯅ ꯌꯦꯡꯗꯨꯅ ꯉꯁꯥꯏꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯌꯥꯝ ꯑꯗꯨ ꯈꯖꯥꯏ ꯊꯛꯇ ꯁꯤꯟꯊꯔꯛꯂꯤ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯤ ꯃꯆꯤꯟꯗ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯑꯄꯪꯕꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯃꯥ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯜꯍꯟꯕꯤꯔꯛꯎꯀꯣ ꯃꯃꯥ ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕ ꯅꯠꯇꯦꯀꯣ ꯏꯆꯥꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯄꯥꯅꯤ ꯑꯩꯁꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯤꯒꯗꯕ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯃꯔꯨ ꯏꯍꯨꯜ ꯇꯝꯗ꯭ꯔꯤ ꯄꯥꯡꯗꯕꯤ ꯃꯒꯨꯝ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯆꯠꯂꯣ ꯆꯪꯂꯨ ꯄꯣꯊꯥꯖꯔꯨꯔꯣ ꯆꯥꯅꯤꯡ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯍꯦꯛ ꯍꯦꯛ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯔꯦꯜ ꯃꯍꯥꯛꯀꯤ ꯂꯩ ꯃꯁꯤꯖꯅ ꯃꯆꯥꯒꯤ ꯋꯥꯖꯕ ꯎꯕꯗ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯄꯨ ꯉꯝꯕꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯑꯣꯏꯗꯨꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯥꯂꯣꯡ ꯁꯤꯟꯕ ꯍꯩꯕ ꯂꯧꯁꯤꯡ ꯆꯥꯎꯕ ꯑꯉꯝꯕꯅꯤ ꯏꯄꯨ ꯉꯝꯕ ꯂꯨꯆꯤꯡꯕꯅ ꯍꯩꯄꯨꯟꯁꯤꯕ ꯅꯍꯥꯛ ꯍꯤꯡꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯖꯧ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯍꯩ ꯑꯉꯥꯡ ꯄꯦꯇꯧꯋꯥ ꯅꯋꯥ ꯍꯩ ꯇꯥꯕꯗ ꯄꯦꯜꯂꯦ ꯍꯩ ꯅꯪꯁꯨ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯑꯩꯁꯦ ꯅꯤꯡꯊꯧ ꯄꯣꯟꯖꯦꯟꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯅꯤ ꯅꯍꯥꯛꯁꯨ ꯅꯪꯅ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯈꯨꯔꯨꯝꯖꯔꯒ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯏꯐꯝꯗ ꯀꯠꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯈꯜꯂꯨ ꯈꯜꯂꯨ ꯁꯤꯕꯒ ꯅꯔꯩꯕꯥꯛ ꯏꯐꯝꯗ ꯄꯤꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥ ꯂꯨꯆꯤꯡꯕ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝꯅ ꯉꯥꯡꯈ꯭ꯔꯦ ꯃꯌꯥ ꯀ꯭ꯔꯛ ꯁꯤꯟꯅꯗꯨꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯟ ꯃꯃꯤꯠ ꯑꯅꯤꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯔꯤ ꯂꯨꯆꯤꯡꯕꯅ ꯃꯤꯠꯁꯤꯕꯣꯡ ꯃꯤꯇꯝꯕ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯄꯥꯕꯨ ꯃꯊ꯭ꯋꯥꯏ ꯀꯥꯏꯔ ꯀꯟꯕꯤꯈꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨ ꯄꯨꯔꯦꯜꯒꯤ ꯃꯆꯥ ꯂꯨꯆꯤꯡꯕꯗꯤ ꯉꯥꯛꯄꯤꯕ ꯍꯩꯇꯦ ꯌꯦꯛꯅꯕ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯁꯨ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯉꯝ ꯑꯉꯝꯕ ꯂꯝꯕꯥ ꯍꯧꯈ꯭ꯔꯦ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯁꯤꯗ ꯂꯨꯆꯤꯡꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯛꯁꯤꯜꯂꯛꯂꯤ ꯄꯨꯟꯁꯤꯕꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯇꯨꯝꯅ ꯁꯤꯔꯛꯂꯤ ꯂꯥꯟꯃꯤ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ ꯂꯨꯆꯤꯡꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯁꯤꯔꯤ ꯄꯨꯟꯁꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯅꯕ ꯂꯝꯕꯤ ꯊꯤꯔꯛꯂꯤ ꯄꯨꯟꯁꯤꯕ ꯂꯥꯟꯐꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕ ꯍꯧꯏ ꯍꯥꯏ ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯗꯦꯗ ꯑꯗꯨꯛ ꯅꯔꯤꯜ ꯌꯥꯎꯗꯕ ꯁꯤꯕ ꯀꯤꯕ ꯅꯍꯥꯛꯅ ꯑꯩꯃꯛꯅ ꯉꯥꯛꯂꯤꯕ ꯑꯩꯒꯤ ꯂꯩꯕꯥꯛꯄꯨ ꯈꯨꯗꯨꯝ ꯆꯪꯒꯦ ꯈꯟꯖꯕ ꯁꯥꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯂꯩꯔꯕ ꯈꯨꯠꯁꯨ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯇꯥꯟꯅꯔꯒ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯄꯨꯟꯁꯤꯕꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯂꯨꯆꯤꯡꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯌꯥꯏꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯃꯆꯥ ꯁꯤꯕ ꯎꯕꯗ ꯂꯨꯝꯗꯨ ꯂꯩꯔꯝꯕ ꯄꯣꯟꯖꯦꯟꯕꯅ ꯅꯥꯔꯣꯜꯗ ꯇꯦꯟ ꯀꯥꯞꯂꯛꯄꯗ ꯂꯨꯆꯤꯡꯕꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯄꯥꯟꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯃꯍꯥꯛ ꯆꯩꯅꯥꯗꯨ ꯈꯥꯡꯂꯤ ꯏꯄꯨ ꯉꯝꯕ ꯂꯨꯆꯤꯡꯕ ꯁꯣꯛꯄ ꯎꯕꯗ ꯃꯍꯥꯛ ꯄꯣꯟꯖꯦꯟꯕꯕꯨ ꯇꯥꯟꯅꯈ꯭ꯔꯦ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯕꯅ ꯄꯣꯟꯖꯦꯟꯕ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯍꯩ ꯄꯣꯟꯖꯦꯟꯕ ꯍꯥꯏꯕ ꯄꯥꯡꯗꯕ ꯑꯗꯨꯛ ꯅꯔꯤꯜ ꯌꯥꯎꯗꯕ ꯃꯤꯀꯤꯗꯤ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕ ꯁꯥꯏ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯂꯪꯖꯈꯤꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯕꯤꯔꯒꯦ ꯅꯄꯥꯅꯁꯥ ꯂꯩꯔꯝꯂꯦꯟꯗ ꯋꯥ ꯇꯥꯟꯅꯔꯨꯔꯣꯀꯣ ꯄꯣꯟꯖꯦꯟꯕꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯗ ꯄꯣꯟꯖꯦꯟꯕꯒꯤ ꯂꯨꯔꯦꯜ ꯀꯛꯈ꯭ꯔꯦ ꯃꯈꯣꯏ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯇꯨꯅ ꯁꯣꯛꯂꯕ ꯂꯨꯆꯤꯡꯕꯕꯨ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈ꯭ꯔꯦ ꯃꯆꯥꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄꯗ ꯃꯃꯥ ꯁꯤꯖꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯂꯨꯆꯤꯡꯕꯅ ꯏꯃꯥ ꯁꯤꯖ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦ ꯀꯞꯀꯅꯨ ꯑꯩ ꯏꯃꯥ ꯁꯤꯖꯅ ꯀꯞꯄꯁꯦ ꯅꯆꯥ ꯌꯦꯡꯕ ꯉꯝꯗꯦ ꯏꯃꯥꯅ ꯀꯞꯄꯁꯦ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄ ꯃꯁꯤꯗꯅꯦ ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯃꯥꯅꯤꯡꯈ꯭ꯔꯗꯨꯅ ꯀꯞꯄꯅꯤ ꯂꯥꯛꯑꯣ
ꯂꯥꯛꯑꯣ ꯁꯅꯥ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯔꯣ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯁꯅꯥꯅ ꯆꯥꯕ ꯌꯥꯕ ꯈꯨꯗꯤꯡ ꯁꯦꯝ ꯁꯥꯎ ꯅꯣꯡꯃ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯆꯤꯡꯕꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯗꯨ ꯐꯈ꯭ꯔꯦ ꯄꯨꯔꯦꯜꯅ ꯀꯅꯥ ꯂꯩ ꯅꯈꯣꯏ ꯑꯃ ꯆꯠꯂꯨ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯑꯩꯅ ꯂꯥꯛꯅꯕ ꯀꯧꯍꯧꯔꯤ ꯇꯝꯂꯁꯨ ꯊꯤꯜꯂꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯆꯠꯆꯔꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯂꯥꯛꯅꯕ ꯍꯥꯏꯕꯤꯔꯛꯂꯦ ꯍꯧꯖꯤꯛꯃꯛ ꯍꯣꯏ ꯑꯩ ꯂꯥꯛꯍꯧꯔꯦ ꯇꯝꯕꯤꯔꯝꯂꯣ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ ꯆꯪꯂꯛꯄ ꯎꯕꯗ ꯄꯨꯔꯦꯜ ꯃꯁꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ ꯏꯄꯥꯒꯤ ꯁꯅꯥ ꯂꯥꯎ ꯉꯁꯤꯗꯤ ꯏꯄꯥ ꯏꯆꯥ ꯇꯥꯟꯅꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯇꯥꯎ ꯏꯄꯥ ꯍꯧꯖꯤꯛꯇꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯏꯄꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯊꯧ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯏꯆꯥꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯒꯦ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕ ꯏꯄꯥ ꯄꯥꯝꯂꯦ ꯃꯁꯤꯅꯁꯨ ꯃꯇꯤꯛ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯈꯜꯂꯤ ꯏꯄꯥꯅ ꯅꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯋꯥꯗꯣ ꯈꯛ ꯍꯤꯛꯇꯣꯛꯆꯔꯣꯏ ꯅꯆꯥ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯒꯤ ꯋꯥꯐꯝꯗꯣ ꯌꯥꯖꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯐꯪꯂꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯃꯤꯁꯛꯅꯣ ꯄꯨꯔꯦꯜ ꯀꯧꯕ ꯑꯩꯍꯥꯛꯁꯦ ꯂꯥꯛꯂꯤꯕ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯆꯥꯕꯨ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯉꯁꯤꯀꯣ ꯐꯔꯦ ꯐꯔꯦ ꯆꯠꯆꯔꯣ ꯑꯁꯨꯝꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯧꯈꯠꯇꯨꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕꯗ ꯅꯤꯡꯊꯧ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ ꯄꯨꯔꯦꯜꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅꯁꯨ ꯌꯥꯕꯤꯔꯕꯅꯤꯅ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯂꯒꯅꯤ ꯃꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯌꯥꯎꯒꯗꯕꯅꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯔꯛꯂꯦ ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅ ꯄꯤꯛ ꯆꯣꯟꯅ ꯇꯤꯜꯂꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯨꯆꯤꯡꯕ ꯌꯥꯝꯅ ꯐꯖꯔꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯔꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯕ ꯏꯔꯥꯡ ꯂꯥꯡꯖ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯟꯅꯔꯤ ꯀꯌꯥꯗ ꯆꯤꯡꯂꯦꯝꯅ ꯐꯖꯔꯕ ꯅꯤꯡꯊꯧ ꯂꯨꯆꯤꯡꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯣꯝꯕꯅ ꯁꯤꯜꯂꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯄꯣꯠꯂꯝ ꯀꯌꯥ ꯌꯦꯟꯊꯣꯛꯂꯤ ꯃꯆꯥ ꯈꯣꯝꯕꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯔꯦꯜ ꯃꯃꯥ ꯁꯤꯖ ꯅꯨꯡꯁꯤꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯦꯅ ꯌꯦꯡꯂꯤ ꯃꯈꯣꯏꯅꯁꯨ ꯈꯪꯏ ꯈꯣꯝꯕꯅ ꯃꯇꯥꯎꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯃꯨꯟꯅ ꯈꯪꯕ ꯃꯈꯣꯏꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯗꯥꯝ ꯊꯥꯕꯨꯝ ꯑꯍꯨꯝ ꯐꯥꯔꯛꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯔꯦꯜꯅ ꯃꯃꯥ ꯁꯤꯖ ꯆꯅꯤꯡꯈꯣꯝꯕꯤꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯃꯁꯦꯡ ꯈꯔꯒ ꯃꯃꯨꯒꯤ ꯃꯆꯤꯟ ꯍꯪꯕ ꯂꯥꯛꯂꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯒꯤ ꯃꯃꯥꯏꯕꯦꯝꯃ ꯌꯥꯏꯕꯤꯅ ꯃꯆꯥꯅ ꯃꯔꯥ ꯂꯨꯍꯣꯡꯕꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤ ꯆꯅꯤꯡꯈꯣꯝꯕꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯃꯍꯥꯛ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯋꯥꯔꯝ ꯄꯨꯝꯕ ꯃꯄꯥ ꯄꯨꯔꯦꯜꯗ ꯇꯝꯂꯔꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯈꯣꯏꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯖꯕꯁꯨ ꯁꯥꯏ ꯀꯌꯥꯗ ꯅꯥꯄꯜ ꯆꯥꯎꯈ꯭ꯔꯕꯅꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯒꯤ ꯃꯇꯤꯛ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯈꯪꯒꯅꯤ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯂꯝꯀꯦꯠ ꯃꯃꯥ ꯃꯆꯥꯗꯣ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯆꯤꯡꯗꯨꯅ ꯄꯨꯔꯛꯎ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪ ꯑꯁꯤ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕꯅꯤ ꯂꯨꯆꯤꯡꯕ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯖꯩ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯗꯕꯤꯌꯨ ꯃꯈꯣꯏ ꯃꯔꯥ ꯂꯩꯇꯦ ꯅꯆꯥꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯅꯆꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ ꯁꯨꯞꯅꯇꯒꯤ ꯅꯆꯥ ꯑꯩꯈꯛꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯔꯨꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯤꯔꯝ ꯑꯃꯠꯇꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯨ ꯃꯗꯨ ꯅꯆꯥ ꯄꯥꯝꯖꯗꯦ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯌꯥꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯩꯅ ꯁꯤꯟꯕ ꯄꯨꯝꯕ ꯌꯥꯒꯗꯕꯅꯤꯀꯣ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯆꯥꯎꯅ ꯏꯆꯥꯕꯨ ꯃꯔꯥ ꯂꯨꯍꯣꯡꯕ ꯏꯄꯥꯅ ꯄꯥꯝꯃꯤ ꯅꯍꯥꯛ ꯌꯥꯗꯕ ꯇꯧꯔꯅꯨ ꯏꯄꯥꯒꯤ ꯁꯅꯥ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯃꯇꯝ ꯈꯖꯤꯛꯇ ꯄꯤꯅꯕꯤꯌꯨ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯖꯩ ꯃꯁꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅꯁꯨ ꯌꯥꯕꯤꯔꯛꯀꯅꯤ ꯈꯟꯖꯩ ꯅꯆꯥ ꯆꯠꯆꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤꯗꯀꯣ ꯄꯨꯔꯦꯜ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯦ ꯈꯣꯝꯕꯒ ꯂꯩꯁꯤꯒ ꯎꯅꯗꯨꯅ ꯂꯨꯆꯤꯡꯕꯒ ꯂꯤꯛꯂꯥꯏꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯤꯛꯂꯥꯏꯕꯨ ꯃꯇꯥ ꯑꯅꯤꯅ ꯊꯦꯝꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕꯗꯣ ꯍꯥꯏꯒꯗꯕꯅꯤ ꯃꯇꯨꯡ ꯌꯦꯜꯂꯛꯇꯅꯕ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯊꯣꯔꯛꯏ ꯂꯨꯆꯤꯡꯕ ꯈꯣꯝꯕ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯠꯇ ꯌꯥꯎꯗ ꯃꯈꯣꯏ ꯑꯅꯤꯗ ꯂꯩꯔꯤ ꯂꯨꯆꯤꯡꯕꯅ ꯂꯤꯛꯂꯥꯏꯕꯨ ꯎꯖꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯤ ꯈꯣꯝꯕꯅ ꯀꯧꯔꯛꯇꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯈꯣꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯨꯆꯤꯡꯕꯅ ꯂꯤꯛꯂꯥꯏ ꯑꯩꯅ ꯉꯁꯤ ꯅꯐꯝ ꯊꯥꯡꯖꯔꯤꯕꯁꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯃꯔꯥ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ ꯏꯅꯤꯡꯊꯧ
ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯃꯒ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯒ ꯀꯔꯝꯅ ꯑꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯗꯣꯝꯒ ꯆꯥꯟꯅꯖꯕꯤ ꯃꯆꯥꯏꯕꯦꯝꯃ ꯊꯤꯕꯤꯌꯨ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯄꯥꯝꯗꯦ ꯁꯤꯔꯥ? ꯍꯣꯏ, ꯑꯗꯣꯝꯅ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯩ ꯅꯍꯥꯛꯄꯨ ꯄꯥꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯑꯣ ꯌꯥꯗꯦ ꯍꯥꯏꯖꯕꯅꯤ꯫ ꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯗꯨꯗ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯤ ꯃꯁꯤꯃꯗꯤ ꯅꯍꯥꯛ ꯈꯪꯖꯤꯜꯂꯨ꯫ ꯂꯨꯆꯤꯡꯕꯅ ꯃꯤꯇꯥ ꯈꯝꯗꯥꯈꯤꯕ ꯄꯣꯠꯁꯛ ꯑꯃꯇ ꯑꯩꯒꯤ ꯑꯣꯏꯗꯅ ꯇꯣꯛꯇꯦ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ꯫ ꯑꯗꯨꯛ ꯅꯥꯄꯜ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯖꯩ ꯃꯇꯤꯛ ꯑꯗꯨꯛ ꯅꯥꯄꯜ ꯆꯥꯎꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ꯫ ꯅꯍꯥꯛ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯈꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯝꯂꯥꯟꯕ ꯑꯃꯗ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯏꯈꯨꯠ ꯑꯁꯤꯅ ꯍꯥꯠꯀꯅꯤ꯫ ꯑꯩꯒꯤꯁꯨ ꯃꯤꯀꯨꯞ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯖꯗꯕ ꯋꯥꯉꯥꯡ ꯑꯩ ꯅꯪꯕꯨ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯂꯨ꯫ ꯅꯪꯒꯨꯝꯕ ꯍꯧꯅ ꯈꯪꯗꯕ ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩ ꯅꯣꯔꯣꯛꯇ ꯂꯩꯖꯒꯦ꯫ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯂꯨꯆꯤꯡꯕ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯂꯤꯛꯂꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝꯅ ꯉꯥꯡꯅ ꯃꯨꯟꯅ ꯌꯦꯡꯗꯨ ꯂꯩꯔꯤ꯫ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗ ꯂꯤꯛꯂꯥꯏꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯍꯦ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯊꯥꯗꯣ, ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣ꯫ ꯍꯤꯡꯆꯥꯕ, ꯍꯧꯅꯕ ꯈꯪꯗꯕ ꯃꯤꯐꯠꯇ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯦꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯏ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯤꯛꯂꯥꯏ ꯑꯁꯥꯎꯕꯅ ꯍꯦꯜꯂꯗꯨꯅ ꯂꯨꯆꯤꯡꯕꯗ ꯃꯇꯤꯟ ꯑꯗꯨ ꯁꯤꯠꯆꯤꯜꯂꯤ꯫ ꯂꯨꯆꯤꯡꯕ ꯂꯤꯛꯂꯥꯏꯅ ꯀꯞꯄꯁꯤꯗ ꯄꯥꯏꯁꯤꯜꯂꯤꯕ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯂꯨꯆꯤꯡꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯈꯪꯕ꯭ꯔꯥ ꯑꯗꯨꯛ ꯎꯁꯤꯠꯇꯕ ꯑꯩꯁꯤ ꯅꯍꯥꯛꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯦ? ꯍꯧꯅꯕ ꯈꯪꯗꯕ ꯃꯤꯐꯠꯇ! ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯂꯨꯆꯤꯡꯕ ꯃꯍꯥꯛꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯊꯥꯡ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ꯫ ꯈꯣꯝꯕ, ꯂꯩꯁꯤ, ꯂꯤꯛꯂꯨꯁꯨ ꯏꯉꯪ ꯑꯪꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯨꯆꯤꯡꯕ ꯍꯥꯟꯅꯒꯨꯝ ꯇꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯗꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯨꯔꯤ꯫ ꯇꯨꯃꯤꯟ ꯃꯪꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯤꯕꯨ ꯈꯣꯝꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯔꯥ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯄꯥ ꯄꯨꯔꯦꯜꯅ ꯈꯣꯝꯕꯕꯨ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯈꯟꯖꯕꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯂꯤꯛꯂꯨꯁꯨ ꯃꯄꯥ ꯃꯥꯅ ꯍꯥꯏꯅꯕ ꯅꯨꯄꯥꯗ ꯃꯔꯥ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯃꯥ ꯌꯥꯏꯕꯤ ꯃꯆꯥꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯈꯪꯂꯛꯂꯦ ꯂꯨꯆꯤꯡꯕꯒꯤ ꯄꯨꯛꯅꯤꯡ꯫ ꯑꯁꯨꯛ ꯀꯨꯏ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯤꯛꯂꯥꯏ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯇꯕ ꯃꯌꯥꯝꯁꯤ ꯈꯜꯂꯨꯔꯒ ꯂꯤꯛꯂꯥꯏ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯂꯦ꯫ ꯂꯨꯆꯤꯡꯕꯕꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯨꯕꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯤꯕꯁꯤ ꯍꯥꯏꯗꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯦ꯫ ꯑꯣꯝꯗꯨꯅ ꯆꯥꯛꯄ ꯋꯥꯃꯩꯒꯨꯝ ꯊꯣꯛꯂꯔꯤ꯫ ꯇꯨꯃꯤꯟ ꯀꯞꯆꯕꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏ ꯇꯨꯝꯊꯕꯗꯤ ꯃꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯤ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯕꯤꯅꯣ? ꯑꯩꯃꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯥ? ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯕꯨ ꯃꯨꯟꯅ ꯈꯪꯂꯨꯗꯕꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯕꯤꯈꯤꯕ? ꯑꯩꯁꯨ ꯃꯐꯝꯗ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯃꯇꯪꯗꯤ ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯉꯝꯂꯔꯣꯏ꯫ ꯄꯨꯟꯁꯤꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯃꯐꯝꯗ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯆꯥꯅ ꯂꯦꯟꯖꯔꯒꯦꯀꯣ꯫ ꯃꯁꯤꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟꯁꯤꯡ ꯃꯁꯛꯆꯔꯒꯦꯀꯣ꯫ ꯈꯣꯝꯕꯅ, ꯂꯤꯛꯂꯨ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯑꯃꯨꯛꯇ ꯂꯥꯎꯅꯦ꯫ ꯌꯥꯝꯕꯨ, ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯅꯪꯁꯨ ꯎꯔꯤ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯦꯡꯕ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯩꯕꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯁꯤꯁꯥ ꯋꯥꯈꯜꯅ ꯄꯨꯠꯂꯝ ꯑꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯅꯍꯥꯛ ꯂꯤꯛꯂꯥꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ꯫ ꯃꯥꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯣꯛꯁꯤ꯫ ꯑꯩꯁꯨ ꯍꯌꯦꯡ ꯆꯠꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯏꯃꯥ ꯁꯤꯁꯤꯅꯁꯨ ꯀꯞꯇꯨꯅ ꯏꯐꯝꯗ ꯍꯥꯏꯔꯛꯂꯦ꯫ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯒꯤ ꯏꯇꯥ ꯂꯤꯛꯂꯥꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯃꯔꯤꯜ ꯈꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯂꯤꯛꯂꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯗ ꯃꯍꯥꯛ ꯌꯥꯔꯛꯇ꯭ꯔꯕ ꯑꯩ ꯃꯍꯥꯛꯕꯨ ꯏꯇꯥ ꯑꯣꯏꯕꯒꯤ ꯃꯔꯤ ꯇꯠꯅꯔꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔ ꯋꯥꯁꯛꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯟꯕ? ꯁꯧꯒꯠꯈꯤꯅꯨ꯫ ꯑꯁꯥꯎꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯀꯣ꯫ ꯅꯕꯨꯛꯅꯤꯡꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈꯣ꯫ ꯐꯔꯦ, ꯅꯍꯥꯛꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯇꯥꯎ, ꯑꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯀꯔꯤ ꯈꯜꯂꯝꯂꯤꯕꯅꯣ?
ꯇꯨꯃꯤꯟ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ, ꯂꯥꯛꯑꯣ ꯐꯝꯃꯣ. ꯆꯥꯛꯄꯥꯎ ꯍꯥꯏꯕ ꯂꯩꯔꯣ? ꯅꯠꯇꯦꯗ, ꯏꯇꯥꯎꯁꯨ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅꯒꯨꯝ ꯄꯨꯟꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯩꯁꯨ ꯊꯕꯛꯅ ꯃꯨꯛꯇꯣꯏꯕ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯝ ꯍꯦꯛ ꯄꯤꯁꯤꯟꯕꯤꯗꯅ ꯇꯨꯃꯤꯟ ꯂꯩꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯦꯗꯣ. ꯑꯗꯨꯒꯤ ꯑꯩꯕꯨ ꯉꯥꯡꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎꯒꯤ ꯋꯥꯗꯣ. ꯂꯥꯛꯂꯤꯕꯅꯤ. ꯑꯗꯣ ꯄꯨꯔꯅꯤꯃꯥꯃꯨꯛ ꯑꯣꯏꯔꯛꯀꯗꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ. ꯄꯨꯔꯅꯤꯃꯥꯕ? ꯊꯥ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯗꯥꯏꯅꯦ. ꯄꯨꯔꯅꯤꯃꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ? ꯍꯣꯏ, ꯊꯥꯒꯤ ꯋꯥ ꯅꯠꯇꯦ. ꯃꯤ ꯊꯥꯁꯤ ꯑꯣꯏꯕ ꯑꯃ ꯄꯨꯔꯅꯤꯃꯥ ꯑꯣꯏꯔꯛꯀꯗꯕ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯈ꯭ꯔꯦ. ꯏꯇꯥꯎ, ꯑꯝꯇ ꯉꯥꯏꯈꯣ. ꯀꯩꯅꯣ ꯑꯁꯤꯅ ꯄꯨꯔꯅꯤꯃꯥ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯁꯤꯕꯣ? ꯈꯪꯗ꯭ꯔꯦꯗ. ꯑꯩꯒꯤꯗꯤ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯣ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ. ꯅꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦꯀꯣ. ꯂꯤꯛꯂꯥꯏ, ꯅꯍꯥꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯃꯣꯏ ꯀꯜꯂꯤꯗꯀꯣ. ꯑꯩꯅ ꯅꯐꯝꯗ ꯈꯖꯤꯛ ꯁꯣꯏꯈꯤꯕꯒꯤ ꯑꯗꯨꯛ ꯋꯥꯔꯧꯕꯀꯣ. ꯐꯪꯂꯔꯣꯏꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯔꯤꯃꯈꯩ ꯅꯪꯕꯨ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯁꯅꯨ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯁꯤꯖꯁꯨ ꯂꯤꯛꯂꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯆꯠꯂꯨꯔꯣ ꯏꯃꯥꯒꯤ ꯂꯤꯛꯂꯨ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯔꯁꯅꯨ. ꯍꯣꯏ ꯏꯃꯥ ꯁꯤꯖ, ꯅꯆꯥ ꯃꯥꯏ ꯄꯥꯛꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯆꯒꯦ. ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯂꯥꯅꯤꯡꯊꯧ ꯏꯄꯥ ꯃꯍꯥꯛꯅ ꯎꯕꯤꯕ ꯑꯣꯏꯔꯁꯅꯨ. ꯅꯆꯥ ꯆꯠꯆꯔꯤ. ꯆꯥꯅꯤꯡ ꯈꯣꯝꯕꯤ ꯂꯤꯛꯂꯨꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯄꯤꯔꯥ ꯆꯦꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯂꯤꯛꯂꯨ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯜꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯤ. ꯇꯥꯗ ꯈꯣꯏ, ꯍꯟꯕꯤꯔꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ. ꯍꯣꯏ ꯂꯩꯃ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯦ. ꯂꯤꯛꯂꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ. ꯏꯇꯥ ꯂꯤꯛꯂꯥꯏ, ꯏꯃꯥ ꯅꯆꯥ ꯂꯥꯛꯏ, ꯑꯃꯨꯛꯇ ꯃꯄꯥꯟꯁꯤꯗ ꯊꯣꯛꯄꯤꯔꯣ. ꯂꯤꯛꯂꯥꯏ ꯃꯇꯝ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯏꯇꯥ ꯂꯤꯛꯂꯨ, ꯀꯨꯏꯔꯦꯗ ꯏꯇꯥ ꯎꯈꯤꯗꯕ. ꯏꯇꯥꯗꯤ ꯑꯩꯈꯣꯏꯒꯁꯤ ꯀꯥꯎꯈ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯅ. ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯦ. ꯏꯃꯥꯅ ꯅꯍꯥꯛꯁꯦ ꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯂꯤꯕꯅꯤ. ꯏꯇꯥꯁꯨ ꯅꯣꯡꯃꯇ ꯅꯇꯥ ꯑꯃ ꯂꯩꯔꯤ ꯀꯥꯏꯅ ꯂꯥꯛꯄꯤꯕ ꯖꯥꯠ ꯅꯠꯇꯦ. ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯁꯥꯒꯣꯅꯨ ꯏꯇꯥ. ꯅꯇꯥꯅ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯏꯃꯨꯡꯒꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯆꯠꯊꯣꯛꯄ ꯉꯝꯗꯕꯅꯤ. ꯅꯪꯁꯨ ꯈꯪꯂꯤꯅꯤꯗꯅ. ꯉꯁꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ. ꯏꯃꯥ, ꯑꯩ ꯂꯥꯛꯏꯌꯦ. ꯍꯩꯃꯥ, ꯏꯆꯥ ꯂꯤꯛꯂꯨ ꯅꯪ ꯑꯣꯏꯔꯦꯀꯣ. ꯂꯥꯛꯎ ꯂꯥꯛꯎ. ꯏꯆꯥ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ. ꯑꯩꯒꯤ ꯃꯪꯗ ꯏꯆꯥ ꯎꯔꯝꯃꯤ. ꯅꯃꯥꯒꯤ ꯃꯪ ꯑꯁꯤꯗꯤ ꯆꯨꯝꯂꯦꯗꯅ. ꯏꯆꯥ ꯂꯥꯛꯄꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯁꯤ. ꯅꯇꯥꯅ ꯐꯥꯔꯨꯕ ꯉꯥ ꯂꯩꯌꯦ. ꯏꯆꯥꯒ ꯄꯨꯟꯅꯅꯦ ꯍꯥꯎꯅ ꯆꯥꯁꯤꯀꯣ. ꯐꯔꯦ, ꯏꯃꯥ ꯉꯥ ꯁꯦꯝꯂꯨꯈꯤꯒꯦ. ꯅꯇꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯨꯀꯣ. ꯍꯣꯏ ꯏꯃꯥ. ꯉꯁꯤꯗꯤ ꯏꯃꯥꯒ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ. ꯑꯁꯨꯝꯅ ꯌꯥꯏꯕꯤꯅ ꯉꯥ ꯊꯣꯡꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯪꯒꯣꯜꯗ ꯄꯨꯟꯅ ꯄꯣꯊꯥꯔꯤ. ꯂꯤꯛꯂꯨ ꯌꯥꯏꯕꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ. ꯏꯃꯥ, ꯑꯩ ꯏꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯅꯆꯥꯅ ꯅꯤꯖꯕꯁꯦ ꯏꯃꯥꯅ ꯍꯥꯞꯄꯤꯌꯨ. ꯏꯃꯥꯒꯤ ꯊꯧꯖꯥꯜꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ. ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯏꯃꯥꯅ ꯄꯤꯕ ꯉꯝꯕꯃꯛꯇ ꯑꯣꯏꯔꯕꯗꯤꯅꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯍꯥꯏꯌꯨ, ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ. ꯏꯃꯥ, ꯏꯇꯥ ꯂꯤꯛꯂꯥꯏꯁꯦ ꯏꯅꯤꯡꯊꯧ ꯂꯨꯆꯤꯡꯕꯒꯤ ꯑꯣꯏꯖꯔꯒꯦ. ꯃꯁꯤꯗ ꯏꯃꯥꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ. ꯅꯆꯥ ꯏꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯏꯇꯥ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯔꯤ ꯑꯣꯠꯆꯈ꯭ꯔꯦ. ꯃꯔꯝ ꯑꯁꯤꯅ ꯏꯄꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯁꯤꯖꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤ. ꯏꯃꯥꯅ ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯌꯥꯅꯕ ꯎꯄꯥꯏ ꯇꯧꯕꯤꯌꯨ. ꯌꯥꯏꯕꯤ ꯃꯆꯥ ꯂꯤꯛꯂꯥꯏꯗ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯅꯨꯄꯤꯅꯤ. ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯃꯐꯝ ꯑꯃ ꯁꯦꯝꯒꯗꯕꯅꯤ. ꯏꯃꯥ ꯏꯆꯥꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤ. ꯁꯤꯔꯕꯁꯨ ꯏꯃꯥ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯕ ꯍꯥꯏꯕꯗꯣ ꯐꯪꯂꯔꯣꯏ. ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ. ꯅꯇꯥꯅ ꯏꯃꯥꯒꯤ ꯏꯐꯝꯗ ꯅꯤꯔꯔꯤꯕ ꯚꯤꯈ꯭ꯌꯥ ꯑꯁꯤ ꯏꯃꯥꯅ ꯍꯥꯞꯂꯒꯦ ꯈꯜꯂꯤ. ꯃꯁꯤꯗ ꯅꯍꯥꯛꯅ ꯅꯪꯅ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯈ꯭ꯔꯔꯣꯏ. ꯏꯃꯥ, ꯅꯆꯥ ꯂꯥꯟꯖꯔꯤ. ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯖꯔꯒꯦ. ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯇꯥ, ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯃꯔꯥꯟ ꯂꯨꯍꯣꯡꯕꯗꯣ ꯏꯁꯥꯅ ꯌꯥꯔꯤ. ꯏꯇꯥꯒꯤ ꯋꯥꯍꯩꯁꯦ ꯅꯇꯥ ꯄꯦꯜꯂꯤ. ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯃꯌꯥꯝꯁꯨ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨ ꯂꯩꯔꯤꯕꯁꯦ ꯀꯨꯏꯔꯦ. ꯑꯗꯣ ꯏꯇꯥ ꯂꯤꯛꯂꯥꯏ, ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈ꯭ꯔꯒ ꯅꯇꯥ ꯑꯩꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ. ꯑꯩ ꯆꯠꯂꯦ. ꯏꯃꯥ ꯂꯤꯛꯂꯥꯏ, ꯑꯩ ꯆꯠꯂꯦꯀꯣ. ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣꯅꯦꯁꯦ. ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯑꯗꯨꯃꯛ ꯇꯧꯔꯤꯅꯤꯁꯦ.
ꯂꯤꯛꯂꯨ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ ꯋꯥꯔꯝꯄꯨ ꯃꯇꯝ ꯂꯩꯔꯦ ꯃꯌꯥꯝꯅ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯄ꯭ꯔꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯝꯕꯤꯒꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯤꯅꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯥꯝ ꯍꯔꯥꯎꯏꯗ ꯅꯨꯄꯥꯁꯦ ꯍꯣꯏꯅꯦ ꯏꯇꯥꯎꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯒꯦ ꯂꯤꯛꯂꯥꯏꯗꯣ ꯏꯇꯥꯎꯒ ꯃꯔꯥ ꯂꯨꯍꯣꯡꯕꯗꯨ ꯌꯥꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯒ ꯋꯥ ꯇꯥꯟꯅꯍꯧꯔꯦ ꯀꯝꯗꯧꯕꯒꯤ ꯑꯩꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯒꯦ ꯑꯁꯦꯡꯕ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯌꯣ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩ ꯃꯥꯒ ꯑꯃꯨꯛꯇ ꯊꯦꯡꯅꯕ ꯄꯥꯝꯃꯤ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯎꯅꯤꯡꯂꯛꯄ꯭ꯔꯕ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯅꯁꯛꯇꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯗ ꯐꯩꯀꯣ ꯍꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯔꯣ ꯑꯩ ꯁꯥꯎꯕꯤꯗꯦ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯋꯥꯍꯩꯁꯤꯗ ꯃꯈꯣꯜ ꯊꯣꯛꯅ ꯌꯥꯝ ꯄꯦꯟꯖꯅ ꯅꯣꯛꯂꯤ ꯂꯨꯆꯤꯡꯕꯁꯨ ꯀꯪꯁꯤꯜꯂꯕ ꯆꯤꯟꯕꯥꯟ ꯑꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯟ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯂꯤꯛꯂꯥꯏ ꯂꯨꯆꯤꯡꯕꯗ ꯃꯔꯥ ꯂꯨꯍꯣꯡꯂꯤ ꯍꯧꯖꯤꯛꯇꯤ ꯂꯨꯆꯤꯡꯕ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯨꯆꯤꯡꯕꯅ ꯂꯩꯃ ꯇꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯂꯥꯛꯈꯣꯅꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯅꯅꯥꯏ ꯑꯣꯏꯕꯤꯗ ꯂꯤꯛꯂꯥꯏ ꯂꯩꯃ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯔꯥ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗꯨꯅ ꯌꯥꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯤꯕ꯭ꯔꯥ ꯑꯩꯅ ꯃꯁꯦ ꯅꯐꯝꯗ ꯍꯪꯒꯦ ꯈꯜꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯍꯥꯏꯌꯨ ꯁꯦꯡꯅ ꯑꯃꯨꯛꯇꯪꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯅ ꯉꯁꯤ ꯅꯐꯝꯗ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈꯤ ꯃꯌꯥꯝꯗꯨꯅ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯛꯈ꯭ꯔꯦ ꯁꯤ ꯀꯞꯀꯅꯨ ꯑꯩ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯅꯪ ꯋꯥꯔꯧꯕ ꯂꯩꯇꯦ ꯅꯍꯥꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯂꯤꯕꯅꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯄꯜ ꯑꯆꯥꯎꯔꯝ ꯄꯨꯝꯕ ꯁꯦꯝꯗꯣꯛꯄꯤꯈꯤꯕꯅꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯂꯨꯆꯤꯡꯕ ꯑꯩꯒꯤ ꯇꯥꯡꯅ ꯐꯪꯖꯕꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯂꯤꯛꯂꯥꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤꯀꯣ